ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯅꯧꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯑꯊꯧꯕ ꯃꯩꯇꯩ꯫ ꯋꯥꯔꯤ ꯃꯃꯤꯡꯅ ꯇꯝꯅꯔꯥꯏꯅ ꯄꯥꯝꯕ ꯍꯤ ꯌꯥꯏ ꯆꯦꯟꯕꯤ ꯅꯨꯄꯤ꯫ ꯅꯨꯃꯤꯠ ꯆꯞ ꯌꯨꯡꯕꯗꯨꯗ ꯂꯩ ꯃꯇꯣꯟꯗꯨ ꯑꯋꯥꯡꯒꯤ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯒꯤ ꯃꯇꯥꯏꯗ ꯐꯝꯂꯒ ꯄꯨꯈ꯭ꯔꯤꯗ ꯇꯥꯎꯔꯤꯕ ꯐꯤꯅ ꯁꯥꯕ ꯂꯥꯏ ꯐꯗꯤꯕꯤꯗꯨ ꯌꯦꯡꯂꯤ꯫ ꯑꯗꯨꯒ ꯂꯩ ꯃꯇꯣꯟꯗꯨ ꯑꯃꯨꯛꯁꯨ ꯃꯤ ꯂꯥꯛꯄꯔ ꯌꯦꯡꯂꯤ꯫ ꯂꯩ ꯃꯇꯣꯟꯗꯨ ꯏꯁꯤꯡ ꯁꯣꯛꯐꯝ ꯊꯣꯡꯒ꯭ꯔꯥ ꯑꯗꯨꯗ ꯌꯦꯡꯂꯒ ꯀꯅꯥꯅꯣꯃ ꯂꯥꯛꯂꯒ ꯄꯨꯈ꯭ꯔꯤꯁꯤꯗ ꯀꯨꯝꯕꯗꯤ ꯐꯗꯧꯕꯅꯤ꯫ ꯏꯆꯥꯇꯣꯟꯁꯦ ꯏꯁꯤꯡꯗ ꯑꯗꯨꯝ ꯇꯥꯎꯔꯒ ꯂꯩꯔꯦ, ꯃꯥ ꯈꯨꯜꯍꯟꯅꯕ꯫ ꯂꯩ ꯃꯇꯣꯟꯗꯨ ꯂꯥꯏ ꯐꯗꯤꯕꯤꯗꯨꯗ ꯑꯃꯨꯛ ꯌꯦꯡꯂꯒ ꯏꯆꯥꯇꯣꯟ ꯑꯩ ꯀꯨꯝꯃꯛꯑꯣꯔꯥ? ꯃꯤ ꯑꯃꯇ ꯂꯥꯛꯇ꯭ꯔꯦ꯫ ꯑꯩ ꯀꯨꯝꯃꯛꯑꯒꯦꯀꯣ꯫ ꯂꯩ ꯃꯇꯣꯟꯗꯨ ꯐꯝꯅ ꯐꯝꯅ ꯄꯨꯈ꯭ꯔꯤ ꯃꯄꯥꯟ ꯑꯗꯨꯗꯒꯤ ꯀꯨꯝꯊꯒꯦ ꯇꯧꯕꯒ ꯂꯩ ꯃꯇꯣꯟꯒꯤ ꯇꯨꯡꯗꯒꯤ "ꯏꯕꯦꯝꯃ, ꯂꯩ ꯃꯇꯣꯟ!" ꯂꯩ ꯃꯇꯣꯟꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯄꯨꯈ꯭ꯔꯤꯗ ꯑꯣꯟꯊꯔꯒ ꯖꯣꯝ ꯂꯥꯎꯅ ꯇꯥꯁꯤꯜꯂꯤ꯫ ꯂꯩ ꯃꯇꯣꯟꯒꯤ ꯃꯃꯥꯅ "ꯅꯪ ꯉꯥꯎꯗꯧꯔꯕꯅꯤ ꯀꯣ, ꯉꯥꯎꯖꯗꯧꯔꯕꯅꯤ ꯅꯪ꯫ ꯀꯔꯤꯅꯣ ꯏꯃꯥ? ꯃꯥꯗ ꯏꯁꯤꯡꯗ ꯏꯆꯥꯇꯣꯟ ꯇꯥꯎꯔꯒ ꯂꯩꯔꯦ, ꯑꯁꯤ ꯂꯧꯈꯠꯀꯦ ꯇꯧꯕꯅꯤ꯫ ꯀꯔꯤꯅꯣ ꯏꯕꯦꯝꯃ ꯅꯪꯕꯣ? ꯑꯁꯤ ꯃꯤ ꯅꯠꯇꯦ, ꯂꯥꯏ ꯐꯗꯤꯕꯤꯅꯤ꯫ ꯀꯌꯥꯔꯛ ꯍꯥꯏꯔꯦꯗꯅ ꯅꯪ ꯑꯃꯥꯏꯕ ꯀꯧꯗꯕ ꯌꯥꯔꯣꯏꯗꯧꯔꯤ꯫ ꯃꯤꯒꯤ ꯃꯃꯥꯡꯗꯅꯦ ꯌꯥꯝ ꯐꯖꯍꯜꯂꯣꯏꯗꯧꯔꯤ ꯅꯪꯅ ꯑꯩꯈꯣꯏꯁꯦ꯫ ꯅꯣꯡꯃ ꯅꯤꯅꯤ ꯍꯧꯈ꯭ꯔꯦ꯫ ꯂꯩ ꯃꯇꯣꯟꯒꯤ ꯃꯃꯥꯒꯗꯨ ꯑꯃꯥꯏꯕ ꯇꯣꯝꯄꯣꯛꯀꯤ ꯃꯌꯨꯝꯗ ꯐꯝꯂꯤ꯫ ꯂꯩ ꯃꯇꯣꯟꯒꯤ ꯃꯃꯥꯅ ꯇꯣꯝꯄꯣꯛꯀꯤ ꯃꯆꯥꯅꯨꯄꯤ ꯊꯣꯏꯕꯤ ꯁꯅꯥꯗ "ꯏꯕꯦꯝꯃ, ꯊꯣꯏꯕꯤ, ꯅꯄꯥꯗꯨꯕꯨ ꯍꯜꯂꯛꯀꯗꯕ ꯀꯌꯥꯝ ꯋꯥꯠꯂꯤꯕꯒꯦ?" "ꯏꯃꯥꯕꯣꯛ, ꯕꯥꯖꯤꯗꯣ ꯉꯔꯥꯡꯗꯒꯤ ꯍꯜꯂꯛꯇ꯭ꯔꯤꯌꯦ꯫ ꯑꯗꯨꯒꯤꯅꯤ ꯑꯩꯅ ꯏꯃꯥꯕꯣꯛꯇ ꯉꯔꯥꯡ ꯏꯃꯥꯕꯣꯛꯀꯤ ꯌꯨꯝꯗ ꯂꯥꯛꯄꯗ ꯍꯥꯏꯕ ꯉꯝꯗꯦꯅ ꯍꯥꯏꯕꯗꯣ." "ꯅꯄꯥꯕꯨ ꯊꯕꯛ ꯌꯥꯝꯅ ꯆꯤꯟꯕ꯭ꯔꯣ ꯍꯧꯖꯤꯛꯀꯥꯟꯁꯤꯕꯣ?" "ꯈꯪꯗꯦ ꯏꯃꯥꯕꯣꯛ, ꯌꯨꯝꯗ ꯉꯥꯏꯍꯥꯛꯇ ꯂꯩꯇꯦ." "ꯑꯗꯨ ꯏꯃꯥꯕꯣꯛ ꯀꯩꯗꯧꯔꯦ ꯏꯕꯦꯝꯃ?" "ꯀꯩꯁꯨ ꯅꯠꯇꯦꯌꯦ ꯏꯃꯥꯕꯣꯛ, ꯏꯆꯦꯗꯣ ꯕꯥꯖꯤ ꯂꯥꯛꯂꯒ ꯐꯖꯅ ꯑꯗꯨꯝ ꯌꯦꯡꯍꯜꯂꯣ, ꯉꯁꯤ ꯍꯜꯂꯛꯄꯁꯨ ꯌꯥꯏ." ꯅꯨꯃꯤꯗꯥꯡꯅꯤ꯫ ꯂꯩ ꯃꯇꯣꯟꯒꯤ ꯃꯃꯥꯒꯗꯨ ꯑꯃꯥꯏꯕ ꯇꯣꯝꯄꯣꯛꯀꯤ ꯃꯪꯒꯣꯜꯗꯨꯗ ꯃꯩ ꯃꯆꯥ ꯑꯃ ꯊꯥꯔꯒ ꯇꯣꯝꯄꯣꯛ ꯉꯥꯏꯔꯤ꯫ ꯂꯩ ꯃꯇꯣꯟꯅ ꯃꯃꯥꯗ "ꯏꯃꯥ, ꯌꯨꯝꯗ ꯍꯜꯂꯁꯤ." "ꯏꯕꯦꯝꯃ, ꯅꯪ ꯂꯥꯏ ꯆꯪꯉꯕꯅꯤ꯫ ꯁꯅꯥꯔꯩꯒꯤ ꯃꯃꯥꯅꯁꯨ ꯅꯪꯒ ꯁꯅꯥꯔꯩꯒ ꯂꯣꯏꯅꯍꯜꯂꯔꯣꯏ ꯍꯥꯏꯗꯅ ꯌꯨꯝꯗ ꯍꯥꯏꯕꯅꯦ ꯂꯥꯛꯑꯝꯂꯤꯕꯗꯨꯅꯤ꯫ ꯅꯪ ꯋꯥꯈꯜ ꯇꯥꯕ ꯌꯥꯔꯕꯅꯤ." "ꯀꯩꯅꯣ ꯏꯃꯥ, ꯏꯃꯥꯒꯤꯁꯦ ꯑꯩ ꯉꯥꯎꯔꯦ ꯍꯥꯏꯅꯤꯡꯉꯤꯔꯣ?" "ꯉꯥꯎꯔꯦ ꯍꯥꯏꯕ ꯅꯠꯇꯦ, ꯉꯥꯎꯗꯧꯔꯦ ꯍꯥꯏꯕꯅꯤ." ꯊꯣꯏꯕꯤ ꯁꯅꯥꯅ "ꯏꯆꯦ, ꯏꯃꯥꯅ ꯍꯥꯏꯔꯤꯁꯦ ꯈꯔꯁꯨ ꯈꯪꯉꯨ꯫ ꯂꯥꯏꯗꯤ ꯁꯥꯟꯅꯕꯕꯨ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯅꯨꯃꯤꯠ ꯆꯨꯞꯄꯃꯨꯛ ꯁꯥꯟꯅꯔꯒ ꯂꯩꯔꯗꯤ ꯋꯥꯈꯜ ꯆꯣꯏꯔꯛꯀꯗꯣꯏꯅꯤ." ꯂꯩ ꯃꯇꯣꯟꯗꯨ ꯊꯣꯏꯕꯤ ꯁꯅꯥꯗ ꯌꯦꯡꯂꯒ "ꯊꯣꯏꯕꯤ, ꯑꯩꯗꯤ ꯏꯆꯥꯇꯣꯟꯒ ꯋꯥꯔꯤ ꯑꯗꯨꯝ ꯁꯥꯏꯌꯦ." ꯃꯃꯥꯅ "ꯍꯦ ꯏꯕꯦꯝꯃ, ꯅꯪ ꯐꯤꯅ ꯁꯥꯕ ꯁꯅꯥꯄꯣꯠꯇꯨꯗ ꯋꯥꯔꯤ ꯁꯨꯝ ꯁꯥꯖꯜꯂꯗꯤꯅꯦ, ꯁꯨꯝ ꯍꯪꯖꯤꯜꯂꯗꯤ ꯈꯨꯝꯂꯛꯄ ꯅꯤꯡꯕ ꯇꯥꯕꯅꯤꯅꯦ꯫ ꯀꯥꯟꯅꯗꯦ, ꯌꯨꯝꯗ ꯆꯠꯁꯤꯜꯂꯣ." "ꯏꯍꯦ, ꯌꯨꯝ ꯆꯠꯄꯁꯤꯁꯨ ꯎꯔꯣꯡ ꯊꯣꯡꯗꯣ ꯂꯥꯟꯒꯗꯧꯔꯤꯕꯅꯤꯅꯦ ꯑꯃꯨꯛ." ꯊꯣꯏꯕꯤ ꯁꯅꯥ, ꯃꯩꯅꯝꯒ ꯂꯩꯕ꯭ꯔꯥ?" "ꯏꯃꯥꯕꯣꯛ, ꯃꯩꯅꯝꯗꯤ ꯂꯩꯇꯤꯌꯦ꯫ ꯉꯁꯤ ꯑꯍꯤꯡꯁꯤꯃꯗꯤ ꯂꯦꯛꯈ꯭ꯔꯣꯗꯅ꯫ ꯊꯣꯡꯗꯨꯁꯨ ꯈꯣꯡꯅꯦꯠꯐꯝ ꯃꯆꯥ ꯑꯃꯈꯛꯇꯅꯤ ꯄꯥꯜꯂꯤꯕꯗꯣ. ꯇꯨꯔꯦꯜꯗꯒ ꯑꯃꯨꯛ ꯇꯥꯔꯒ ꯐꯠꯇꯅꯨꯡꯗ ꯊꯣꯛꯇꯧ ꯃꯥꯜꯂꯦ." ꯑꯍꯤꯡꯗꯨ ꯂꯩ ꯃꯇꯣꯟꯒꯤ ꯃꯃꯥ ꯑꯁꯪꯕꯤꯒꯗꯨ ꯊꯣꯏꯕꯤ ꯁꯅꯥꯍꯣꯏꯗ ꯂꯦꯛꯄ ꯇꯥꯔꯝꯃꯤ꯫ ꯇꯣꯝꯄꯣꯛꯀꯤ ꯌꯨꯝꯒꯤ ꯃꯪꯒꯣꯜꯗꯨꯗ ꯃꯃꯥ ꯃꯆꯥꯗꯨ ꯃꯩ ꯃꯆꯥ ꯑꯃ ꯊꯥꯔꯒ ꯐꯛ ꯑꯄꯥꯛꯄ ꯑꯃꯗ ꯐꯝꯕꯣꯏ ꯎꯏꯕꯣꯏ ꯃꯩꯗꯨ ꯇꯤꯛꯂꯤ꯫ ꯊꯣꯏꯕꯤ ꯁꯅꯥꯗꯨ ꯃꯪꯒ꯭ꯔꯥ ꯑꯐꯨꯠꯄ ꯈꯔ ꯄꯨꯊꯣꯔꯛꯏ꯫ ꯊꯣꯏꯕꯤꯅ ꯂꯩ ꯃꯇꯣꯟꯒꯤ ꯃꯃꯥꯗ "ꯏꯃꯥꯕꯣꯛ, ꯆꯥꯛꯁꯨ ꯆꯥꯁꯤ ꯌꯥꯗꯦ, ꯃꯪꯒ꯭ꯔꯥꯁꯦ ꯄꯨꯛ ꯊꯟꯅ ꯆꯥꯊꯣꯛꯁꯤꯁꯦ꯫ ꯏꯆꯦ ꯂꯥꯛꯑꯣ, ꯃꯪꯒ꯭ꯔꯥꯁꯦ ꯍꯥꯎꯅ ꯆꯥꯊꯣꯛꯁꯤ, ꯀꯥꯟꯅꯗꯦ." "ꯊꯣꯏꯕꯤ, ꯅꯪ ꯉꯁꯥꯏ ꯀꯩꯅꯣꯝ ꯍꯥꯏꯒꯦ ꯇꯧꯔꯝꯃꯒ ꯇꯣꯛꯈ꯭ꯔꯤꯗꯣ ꯀꯩꯒꯤꯅꯣ?" "ꯑꯩꯗꯣ ꯀꯩꯅꯣꯝ ꯍꯥꯏꯒꯦ ꯇꯧꯔꯝꯃꯒ ꯀꯥꯎꯊꯣꯛꯀꯦ ꯇꯧꯔꯤꯅꯤ." ꯂꯩ ꯃꯇꯣꯟꯒꯤ ꯃꯃꯥ ꯑꯁꯪꯕꯤꯅ "ꯕꯦꯝꯃ, ꯅꯃꯥꯗꯤ ꯃꯄꯥꯝꯗ ꯂꯩꯈꯤꯕ ꯀꯌꯥꯝ ꯀꯨꯏꯔꯦ?" "ꯁꯣꯅꯣ ꯆꯨꯕꯤ ꯏꯃꯥꯗꯨꯔꯣ? ꯍꯜꯂꯛꯇꯕꯅ ꯍꯦꯟꯅ ꯐꯔꯦ꯫ ꯕꯥꯖꯤꯅ ꯑꯃꯥꯏꯕ ꯑꯣꯏꯔꯒ ꯃꯤ ꯂꯥꯌꯦꯡꯕ ꯆꯠꯂꯤꯕꯁꯦ ꯃꯥꯒꯤ ꯋꯥꯈꯜꯗꯗꯤ ꯂꯝ ꯀꯣꯏꯕ ꯆꯠꯄꯅꯦꯅ ꯈꯜꯂ ꯃꯥꯜꯂꯤ꯫ ꯑꯗꯨꯏꯅꯤ ꯕꯥꯖꯤꯒ ꯈꯠꯅꯔꯒ ꯃꯄꯥꯝꯗ ꯂꯩꯈ꯭ꯔꯤꯗꯣ, ꯌꯨꯝꯁꯤꯗ ꯃꯆꯥꯅꯨꯄꯤ ꯑꯃ ꯏꯇꯣꯝꯅ ꯂꯩꯍꯧꯔꯤ ꯍꯥꯏꯕꯁꯨ ꯅꯤꯡꯁꯤꯡꯗꯕ."
ꯁꯥꯎꯕ ꯐꯔꯒ ꯃꯔꯥꯏꯅ ꯍꯟꯖꯔꯛꯁꯅꯤꯗ ꯈꯟꯅ ꯆꯩꯅꯕ ꯇꯧꯒꯅꯨ ꯕꯦꯝꯃ ꯂꯩꯃꯇꯣꯟ ꯅꯪꯕꯨ ꯇꯨꯝꯅꯤꯡꯂꯕꯣ ꯏꯃꯥ ꯌꯨꯝꯗ ꯍꯜꯂꯁꯤꯗ ꯏꯆꯥꯇꯣꯟꯗꯣ ꯄꯨꯈ꯭ꯔꯤꯗꯨꯗꯤ ꯏꯪꯉꯝꯃꯅꯤꯌꯦ ꯍꯩ ꯅꯪ ꯁꯅꯄꯣꯠꯇꯣ ꯈꯨꯟꯕ ꯌꯥꯔꯣꯏꯅꯦ ꯑꯁ ꯊꯣꯏꯕꯤ ꯅꯄꯥꯗꯣ ꯉꯥꯏꯕ ꯋꯥꯗꯧꯔꯤꯗ ꯑꯣꯏꯕ ꯑꯉꯥꯎꯕꯤ ꯅꯆꯦꯁꯤ ꯁꯦꯟꯅꯕ ꯌꯥꯝ ꯋꯥꯒꯗꯧꯔꯤ ꯏꯃꯥꯕꯣꯛ ꯏꯆꯦꯗ ꯉꯥꯎꯔꯦ ꯍꯥꯏꯕꯤꯒꯅꯨ ꯏꯆꯦ ꯃꯪꯒ꯭ꯔꯥꯁꯤ ꯆꯥꯔꯁꯤ ꯍꯥꯏꯕ ꯏꯃꯥꯕꯣꯛ ꯑꯩ ꯃꯀꯨ ꯈꯣꯛꯂꯛꯎꯔꯥ ꯍꯣꯏ ꯍꯣꯏ ꯆꯥꯊꯣꯛꯑꯁꯤ ꯕꯦꯝꯃ ꯑꯉꯥꯎꯕꯤ ꯃꯪꯒ꯭ꯔꯥꯁꯤ ꯆꯥꯔꯁꯤ ꯂꯩꯃꯇꯣꯟ ꯏꯃꯥ ꯑꯩꯁꯤ ꯉꯥꯎꯔꯕꯣ ꯅꯋꯣꯡꯗꯨꯅꯅꯤ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯅꯪꯒꯤ ꯑꯃ ꯂꯩꯔꯤ ꯏꯕꯦꯝꯃ ꯇꯧꯈꯤꯕ ꯊꯕꯛꯇ ꯄꯨꯛꯅꯤꯡ ꯑꯗꯨꯝ ꯂꯨꯞꯁꯤꯟꯕꯤꯃ ꯃꯗꯨ ꯌꯥꯝ ꯐꯠꯇꯦ ꯂꯥꯏꯗꯤ ꯁꯥꯟꯅꯔꯦ ꯅꯨꯃꯤꯠ ꯆꯨꯞꯄ ꯂꯥꯏꯗꯤ ꯑꯗꯨꯝ ꯁꯥꯟꯅ ꯂꯩꯈꯤꯅꯤ ꯅꯪꯅ ꯍꯟꯗꯛ ꯂꯥꯏꯗꯤ ꯁꯥꯟꯅꯔꯒ ꯂꯩꯈ꯭ꯔꯤꯗꯣ ꯆꯌꯣꯜ ꯑꯃꯅꯤ ꯆꯥꯛ ꯊꯣꯡꯕꯤ ꯁꯥꯟꯅꯔꯦ ꯅꯇꯣꯝꯇ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯑꯗꯨꯝ ꯂꯩꯈꯤꯅꯤ ꯑꯩ ꯐꯥꯎꯕ ꯌꯨꯝꯗ ꯂꯩꯕ ꯀꯤꯔꯕꯅꯤ ꯍꯟꯗꯛꯇꯤ ꯉꯁꯤ ꯍꯌꯦꯡꯁꯤꯗꯗꯤ ꯅꯪ ꯂꯥꯌꯦꯡꯗꯕ ꯁꯨꯡꯌꯥ ꯌꯥꯗꯕꯅꯤ ꯂꯩꯃꯇꯣꯟꯗꯨ ꯊꯣꯏꯕꯤ ꯁꯅꯥꯗ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯌꯦꯡꯖꯔꯤ ꯊꯣꯏꯕꯤ ꯁꯅꯥ ꯂꯩꯃꯇꯣꯟꯒꯤ ꯃꯃꯥ ꯑꯁꯪꯕꯤꯗ ꯐꯔꯦ ꯏꯃꯥꯕꯣꯛ ꯑꯩ ꯐꯩꯖꯨꯞ ꯁꯨꯞꯅꯕ ꯐꯤ ꯂꯧꯊꯣꯛꯈꯤꯒꯦ ꯃꯥꯡꯒꯣꯜꯁꯤꯁꯨ ꯐꯤ ꯑꯃ ꯈꯟꯖꯤꯟꯒꯦ ꯎꯟ ꯍꯥꯏꯖꯤꯜꯂꯛꯇꯅꯕ ꯏꯆꯦ ꯂꯩꯃꯇꯣꯟ ꯅꯨꯡꯉꯥꯏꯅ ꯇꯨꯝꯊꯣꯛꯁꯤꯀꯣ ꯂꯩꯃꯇꯣꯟ ꯊꯣꯏꯕꯤ ꯅꯪꯁꯨ ꯑꯩꯒ ꯇꯨꯝꯃꯤꯟꯅꯁꯦ ꯃꯄꯥꯟꯅꯤꯅ ꯀꯤꯌꯦ ꯊꯣꯏꯕꯤꯗꯨ ꯂꯩꯃꯇꯣꯟꯗ ꯌꯦꯡꯂꯒ ꯅꯣꯛꯐꯦꯠ ꯇꯧꯅ ꯂꯩꯃꯇꯣꯟꯗ ꯐꯔꯦꯁꯦ ꯇꯨꯃꯤꯟꯅꯔꯁꯤꯁꯦ ꯏꯆꯦ ꯂꯩꯃꯇꯣꯟꯒꯤ ꯃꯃꯥꯅ ꯏꯕꯦꯝꯃ ꯅꯅꯥꯎ ꯅꯨꯄꯤꯗꯤ ꯏꯃꯨꯡꯗ ꯑꯗꯨꯝ ꯇꯨꯝꯖꯔꯁꯅꯨ ꯀꯩꯗꯧꯕꯒꯦ ꯅꯪꯁꯦ ꯑꯉꯥꯡ ꯌꯥꯝ ꯇꯥꯏꯕꯣ ꯃꯤꯒꯤ ꯃꯌꯨꯝꯁꯤꯗ ꯏꯀꯥꯏꯕ ꯑꯃ ꯌꯥꯎꯁꯤꯜꯂꯦꯀꯣ ꯑꯩ ꯊꯣꯏꯕꯤ ꯁꯅꯥꯅ ꯏꯃꯥꯕꯣꯛ ꯑꯗꯨꯃꯥꯏꯅ ꯈꯟꯒꯅꯨ ꯑꯩꯈꯣꯏ ꯕꯥꯁꯤ ꯎꯅꯕ ꯂꯥꯛꯄ ꯃꯤ ꯃꯌꯥꯝ ꯑꯃ ꯑꯍꯤꯡ ꯑꯗꯨꯝ ꯂꯦꯛꯅꯕꯅꯤ ꯂꯩꯃꯇꯣꯟꯗꯨ ꯐꯩꯖꯨꯞ ꯆꯤꯡꯈꯠꯂꯒ ꯃꯌꯥꯏꯗ ꯇꯨꯝꯈ꯭ꯔꯦ ꯂꯩꯃꯇꯣꯟꯒꯤ ꯃꯃꯥꯅ ꯃꯃꯥꯡ ꯊꯪꯂꯒ ꯊꯣꯏꯕꯤꯅ ꯀꯥꯁꯤꯅ ꯇꯨꯝꯅꯕ ꯆꯪꯉꯤ ꯑꯍꯤꯡꯅꯤ ꯊꯥ ꯁꯤꯔꯝꯗꯥꯏꯒꯤ ꯊꯥꯕꯜꯁꯨ ꯊꯦꯡꯅ ꯊꯣꯛꯂꯤ ꯊꯣꯏꯕꯤ ꯁꯅꯥꯒꯤ ꯊꯣꯡꯒꯥꯜꯒꯤ ꯋꯥꯡꯃꯗ ꯍꯧꯕ ꯀꯨꯔꯥꯎ ꯄꯥꯝꯕꯤ ꯃꯊꯛꯇ ꯀꯔꯤꯒꯨꯝꯕ ꯑꯃ ꯂꯦꯞꯄꯣꯏ ꯇꯣꯡꯕꯣꯏ ꯇꯧꯔꯤ ꯑꯗꯨꯒ ꯊꯣꯏꯕꯤ ꯁꯅꯥꯒꯤ ꯂꯩꯀꯥꯏꯔꯣꯝꯗꯒꯤ ꯀꯨꯜꯂ ꯀꯧꯕ ꯑꯍꯜ ꯑꯃꯁꯨ ꯂꯩꯃꯇꯣꯟꯒꯤ ꯂꯩꯀꯥꯏꯒ ꯊꯣꯏꯕꯤ ꯁꯅꯥꯒꯤ ꯂꯩꯀꯥꯏꯒ ꯐꯥꯎꯅꯕ ꯎꯔꯣꯡꯊꯣꯡꯗꯨ ꯂꯥꯜꯂꯛꯂꯤ ꯀꯨꯜꯂꯗꯨ ꯎꯔꯣꯡꯊꯣꯡ ꯃꯌꯥ ꯌꯧꯔꯛꯄꯒ ꯃꯇꯣꯝꯇ ꯃꯍꯧꯁꯥꯗꯤ ꯏꯌꯥꯝꯄꯜ ꯇꯨꯔꯦꯜꯁꯤ ꯇꯝꯅꯕꯗ ꯍꯥꯏꯅꯔꯝꯂꯤꯕꯅꯤ ꯇꯝꯅꯕ ꯇꯥꯕꯅꯤ ꯀꯩꯅꯣ ꯑꯉꯥꯡ ꯑꯁꯤꯕ ꯃꯈꯩꯗꯤ ꯇꯨꯔꯦꯜ ꯈꯣꯡꯕꯥꯜꯁꯤꯗ ꯊꯣꯡꯈꯣꯡꯁꯤꯗ ꯄꯩꯗꯅ ꯐꯨꯝꯖꯤꯜꯂꯦꯗꯣ ꯈꯪꯗꯕ ꯀꯅꯥꯒꯨꯝꯕꯅꯗꯤ ꯍꯥꯟꯅ ꯐꯨꯝꯂꯕ ꯃꯐꯝꯗꯣ ꯇꯧꯔꯒ ꯑꯉꯥꯡ ꯑꯃꯨꯛ ꯐꯨꯝꯖꯤꯜꯂꯨꯗꯅ ꯑꯍꯤꯡ ꯑꯃ ꯁꯣꯏꯔꯦꯟ ꯑꯅꯤꯗꯣ ꯂꯥꯎꯊꯠꯅꯈꯤꯕꯒꯤ ꯊꯧꯗꯣꯛ ꯂꯩꯈ꯭ꯔꯤꯕꯗꯨꯅꯤ ꯂꯩꯀꯥꯏ ꯑꯅꯤꯒꯤ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡ ꯑꯍꯤꯡ ꯑꯃ ꯀꯞꯅ ꯂꯥꯎꯅꯈ꯭ꯔꯤꯕꯗꯨꯅꯤ ꯀꯨꯜꯂꯗꯨ ꯊꯣꯡꯗꯨ ꯂꯥꯟꯅ ꯈꯗꯥꯡ ꯅꯣꯝꯂꯤꯉꯩ ꯎꯔꯣꯡꯊꯣꯡ ꯃꯈꯣꯡꯗꯨ ꯀꯥꯛ ꯀꯥꯛ ꯂꯥꯎꯅ ꯌꯩꯔꯛꯄꯒꯤ ꯃꯈꯣꯜ ꯑꯃ ꯀꯨꯜꯂꯅ ꯇꯥꯏ ꯀꯨꯜꯂꯗꯨ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯂꯩ ꯑꯣ ꯃꯅꯤꯜꯗꯤ ꯈꯔ ꯑꯗꯨꯝ ꯂꯩꯔꯤꯕꯖꯥꯠꯅꯤ ꯃꯩꯈꯦꯠꯇꯨ ꯀꯗꯥꯏꯅꯣ ꯍꯤꯗꯥꯛ ꯃꯆꯩꯁꯤ ꯆꯝꯈꯠꯀꯦ ꯈꯨꯠꯁꯤꯅ ꯄꯥꯝꯕꯩꯁꯤꯗ ꯀꯣꯜꯂꯒ ꯃꯩꯈꯦꯠꯁꯤ ꯍꯦꯛꯇ ꯆꯝꯃꯒꯦ ꯀꯨꯜꯂꯗꯨ ꯃꯥꯒꯤ ꯃꯈꯨꯠꯇꯨ ꯎꯔꯣꯡꯊꯣꯡꯒꯤ ꯄꯥꯝꯕꯩꯗꯨꯗ ꯀꯣꯜꯂꯒ ꯍꯤꯗꯥꯛ ꯃꯆꯩꯗꯨ ꯍꯦꯛ ꯆꯝꯕꯒ ꯃꯉꯥꯜꯗꯨꯗ ꯑꯉꯥꯡ ꯃꯆꯥ ꯑꯅꯤ ꯑꯍꯨꯝ ꯁꯟ ꯁꯥꯔꯒ ꯎꯔꯣꯡꯊꯣꯡꯒꯤ ꯈꯣꯡꯅꯦꯠꯄꯝ ꯑꯗꯨꯋꯥꯏꯗ ꯀꯟꯅ ꯆꯦꯟꯁꯤꯜꯂꯛꯏ ꯀꯨꯜꯂꯗꯨ ꯃꯥꯒꯤ ꯍꯤꯗꯥꯛ ꯃꯆꯩꯗꯨ ꯇꯨꯔꯦꯜꯗ ꯊꯥꯗꯔꯝꯂꯒ ꯊꯣꯏꯕꯤ ꯁꯅꯥꯒꯤ ꯂꯩꯀꯥꯏ ꯇꯝꯅ ꯂꯥꯎꯔꯒ ꯆꯦꯜꯂꯛꯏ ꯑꯉꯥꯡ ꯃꯆꯥꯁꯤꯡꯗꯨ ꯊꯣꯡꯌꯥꯏꯗ ꯆꯞ ꯂꯦꯞꯄꯒ ꯀꯨꯜꯂꯗ ꯌꯦꯡꯂꯒ ꯂꯩꯍꯧꯏ ꯀꯨꯜꯂꯅ ꯂꯥꯎꯕꯒꯤ ꯃꯈꯣꯜꯗꯨ ꯊꯣꯏꯕꯤ ꯁꯅꯥꯁꯨ ꯇꯥꯕ ꯃꯥꯜꯂꯤ ꯊꯣꯏꯕꯤ ꯁꯅꯥꯗꯨ ꯃꯃꯤꯠ ꯈꯪꯄꯥꯡ ꯄꯥꯡꯉꯤ ꯍꯧꯖꯤꯛꯀꯤꯗꯨ ꯀꯔꯤꯅꯣ ꯊꯣꯡꯈꯣꯡꯂꯣꯝꯗꯔꯣ ꯏꯆꯦ ꯍꯣꯏꯗꯤ ꯇꯥꯗꯕ ꯖꯥꯠꯂꯥ ꯏꯆꯦ ꯂꯩꯃ ꯏꯃꯥꯕꯣꯛ ꯏꯆꯦ ꯀꯗꯥꯏ ꯆꯠꯈꯤꯒꯦ ꯏꯃꯥꯕꯣꯛ ꯂꯩꯃꯇꯣꯟꯒꯤ ꯃꯃꯥꯗꯨ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯛꯂꯒ ꯀꯩꯗꯧꯔꯒꯦꯅꯦꯍꯦ ꯍꯩꯁ ꯉꯁꯤꯗꯤ ꯂꯩꯃꯇꯣꯟꯗꯤ ꯀꯗꯥꯏ ꯆꯠꯈ꯭ꯔꯦ ꯑꯗꯨꯅꯤ ꯏꯃꯥꯕꯣꯛ ꯊꯣꯡꯈꯣꯡꯂꯣꯝꯗ ꯃꯤ ꯑꯃ ꯀꯟꯅ ꯂꯥꯎꯈꯤꯕꯒꯤ ꯃꯈꯣꯜ ꯑꯃꯁꯨ ꯑꯩꯅ ꯍꯧꯖꯤꯛ ꯇꯥꯈꯤ ꯌꯥꯝ ꯊꯨꯅ ꯑꯝꯇ ꯊꯣꯛꯎꯁꯤ ꯉꯥꯏꯈꯣ ꯑꯩ ꯃꯩꯈꯦꯠ ꯍꯥꯟꯅ ꯂꯧꯊꯣꯛꯈꯤꯒꯦ ꯁꯣꯝꯗ ꯀꯨꯜꯂꯗꯨ ꯃꯌꯨꯝꯗ ꯆꯦꯟꯆꯠ ꯇꯧꯔꯒ ꯂꯥꯛꯏ ꯀꯨꯜꯂꯗꯨ ꯃꯇꯣꯝꯇ ꯑꯦꯔꯥ ꯃꯥꯡꯗ ꯈꯪꯇꯣꯛ ꯇꯣꯛꯆꯤꯜꯂꯛꯄꯗꯨꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯕꯒꯤ ꯋꯥꯅꯤ ꯁꯣꯏꯔꯦꯟ ꯁꯣꯏꯅꯥꯎ ꯃꯣꯏ ꯑꯅꯤ ꯑꯍꯨꯝꯗ
ꯀꯤꯕꯤꯒꯗꯕ ꯀꯨꯜꯂ ꯅꯠꯇꯦ ꯑꯩꯁꯨ ꯑꯉꯥꯡ ꯃꯆꯥ ꯁꯤꯕ 10ꯒꯤ ꯃꯊꯛꯇ ꯐꯨꯝꯈ꯭ꯔꯕꯅꯤ ꯆꯍꯤ 5 ꯍꯦꯜꯂꯝꯕꯒꯤ ꯑꯃꯨꯛ ꯄꯣꯂꯣꯏꯗꯕ ꯌꯥꯔꯣꯏꯅ ꯁꯣꯏꯔꯦꯟꯗꯣ ꯀꯣꯊꯣꯛꯂꯒ ꯄꯣꯂꯣꯏꯕ ꯉꯝꯂꯤꯕ ꯀꯨꯜꯂꯅꯤ ꯊꯣꯡꯈꯣꯡꯗ ꯑꯃꯨꯛ ꯍꯜꯂꯒ ꯆꯠꯁꯤꯔ ꯀꯨꯜꯂꯅ ꯁꯣꯏꯔꯦꯟ ꯎꯕꯗ ꯆꯦꯜꯂꯛꯈꯤ ꯀꯥꯏꯗꯨꯗꯤ ꯏꯇꯣꯝꯇ ꯏꯀꯥꯏꯖꯩ ꯍꯦꯔꯥ ꯑꯃꯨꯛ ꯍꯜꯂꯒ ꯆꯠꯈꯤꯗ ꯑꯩꯗꯤ ꯆꯦꯜꯂꯛꯄꯗ ꯑꯃꯥꯏꯕ ꯇꯣꯝꯄꯣꯛꯀꯤ ꯌꯨꯝ ꯍꯦꯟꯗꯣꯛꯂꯝꯂꯦꯗꯅ ꯁꯣꯏꯔꯦꯟ ꯐꯨꯝꯕ ꯀꯨꯜꯂꯗ ꯁꯣꯏꯔꯦꯟꯅ ꯂꯛꯅꯕ ꯀꯔꯤ ꯃꯇꯤꯛꯅꯣ ꯑꯩ ꯊꯣꯡꯈꯣꯡꯗ ꯍꯜꯂꯒ ꯑꯃꯨꯛ ꯆꯠꯂꯦ ꯀꯨꯜꯂꯗꯨ ꯍꯜꯂꯒ ꯑꯃꯨꯛ ꯂꯥꯛꯏ ꯀꯨꯜꯂꯗꯨ ꯑꯃꯥꯏꯕ ꯇꯣꯝꯄꯣꯛꯀꯤ ꯊꯣꯡꯒꯥꯜ ꯌꯧꯔꯛꯄꯗ ꯊꯣꯡꯒꯥꯜ ꯋꯥꯡꯃꯗ ꯍꯧꯔꯤꯕ ꯀꯨꯔꯥꯎ ꯄꯥꯝꯕꯤ ꯃꯊꯛꯀꯤ ꯎꯁꯥꯗ ꯂꯦꯞꯂꯒ ꯇꯣꯡꯂꯤꯕ ꯃꯁꯝ ꯃꯅꯥ ꯏꯐꯥ ꯐꯥꯕ ꯅꯨꯄꯤꯗꯨ ꯀꯨꯜꯂꯅ ꯎꯔꯦ ꯀꯨꯜꯂꯗꯨ ꯍꯨꯃꯥꯡꯅ ꯄꯨꯝꯂꯨꯞ ꯂꯨꯞꯈ꯭ꯔꯦ ꯀꯨꯜꯂꯗꯨ ꯂꯩ ꯃꯇꯣꯟꯗ ꯌꯦꯡꯂꯒ ꯏꯁ ꯀꯔꯤꯅꯣ ꯉꯁꯤ ꯑꯩꯅ ꯀꯨꯔꯥꯎ ꯄꯥꯝꯕꯤ ꯃꯊꯛꯁꯤꯗ ꯎꯔꯤꯕ ꯁꯛꯇꯝꯁꯤꯗꯤ ꯍꯩ ꯀꯅꯥꯅꯣꯅꯤ ꯏꯕꯦꯝꯃ ꯅꯪꯕꯣ ꯑꯃꯥꯏꯕ ꯇꯣꯝꯄꯣꯛꯀꯤ ꯊꯣꯡꯒꯥꯜ ꯃꯄꯥ ꯂꯥꯟꯕꯗ ꯑꯀꯤꯕ ꯄꯨꯝꯕ ꯀꯥꯎꯏ ꯍꯥꯏꯅꯔꯤꯕꯅꯤ ꯑꯗꯨꯕꯨ ꯀꯨꯜꯂ ꯑꯩꯗꯤ ꯐꯤ ꯃꯥꯡꯒꯗꯧꯔꯦꯗꯣ ꯀꯅꯥꯅꯣꯅ ꯍꯩ ꯏꯕꯦꯝꯃ ꯅꯪꯕꯣ ꯀꯨꯝꯊꯔꯛꯎꯅ ꯍꯩ ꯂꯩ ꯃꯇꯣꯟꯅ ꯀꯨꯔꯥꯎ ꯄꯥꯝꯕꯤ ꯃꯊꯛꯇꯒꯤ ꯂꯦꯞꯅ ꯀꯨꯜꯂꯗ ꯑꯃꯥꯏꯕ ꯇꯣꯝꯄꯣꯛ ꯂꯥꯛꯄ꯭ꯔꯅ ꯌꯦꯡꯂꯤꯅꯤ ꯑꯗꯣ ꯎꯔꯣꯡ ꯊꯣꯡꯁꯤꯗꯤ ꯁꯣꯏꯔꯦꯟꯁꯤꯡꯅ ꯊꯠꯂꯒ ꯂꯩꯔꯦꯗꯣ ꯂꯩ ꯃꯇꯣꯟꯗꯨ ꯀꯨꯜꯂꯗ ꯍꯥꯏꯐꯦꯠ ꯅꯣꯛꯁꯤꯜꯂꯝꯂꯒ ꯀꯨꯔꯥꯎ ꯃꯇꯣꯜꯗ ꯇꯞ ꯀꯥꯜꯂꯒ ꯑꯃꯨꯛ ꯀꯥꯈꯠꯈꯤ ꯀꯨꯜꯂꯅ ꯑꯩ ꯑꯃꯥꯏꯕ ꯇꯣꯝꯄꯣꯛ ꯍꯣꯏꯗ ꯆꯪꯂꯒꯦ ꯑꯗꯨꯒ ꯃꯣꯏꯗ ꯑꯍꯤꯡꯁꯤꯃ ꯂꯦꯛꯂꯒꯦ ꯂꯩ ꯃꯇꯣꯟꯗꯨ ꯀꯨꯔꯥꯎ ꯃꯇꯣꯜꯒꯤ ꯎꯁꯥꯗ ꯑꯃꯨꯛ ꯂꯦꯞꯄꯒ ꯀꯨꯜꯂꯗ ꯑꯩꯁꯨ ꯑꯃꯥꯏꯕ ꯇꯣꯝꯄꯣꯛ ꯍꯣꯏꯗ ꯉꯁꯤ ꯑꯍꯤꯡ ꯌꯥꯏꯔꯛꯏꯗꯣ ꯁꯣꯏꯔꯦꯟꯒꯤ ꯃꯈꯣꯜ ꯇꯥꯒꯦꯅ ꯎꯇꯣꯟꯁꯤꯗ ꯀꯥꯕꯅꯤꯗꯣ ꯂꯩ ꯃꯇꯣꯟꯒꯤ ꯃꯃꯥꯒ ꯊꯣꯏꯕꯤ ꯁꯅꯥꯒꯗꯨ ꯊꯣꯡꯒꯥꯜꯗ ꯇꯨꯃꯤꯟꯅ ꯂꯦꯞꯂꯒ ꯂꯩ ꯃꯇꯣꯟꯅ ꯀꯨꯔꯥꯎ ꯃꯇꯣꯜꯗ ꯂꯦꯞꯂꯒ ꯀꯨꯜꯂꯗ ꯂꯛꯅꯔꯤꯕꯗꯨ ꯌꯦꯡꯂꯒ ꯂꯩꯔꯝꯃꯤ ꯊꯣꯏꯕꯤ ꯁꯅꯥꯗꯤ ꯃꯛꯂꯥꯞꯇꯨ ꯊꯛ ꯅꯤꯛꯂꯤ ꯊꯣꯏꯕꯤ ꯁꯅꯥꯅ ꯏꯃꯥꯕꯣꯛ ꯏꯆꯦꯁꯤ ꯌꯨꯝꯗꯁꯨ ꯑꯁꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯕ꯭ꯔꯣ ꯇꯧꯗꯦ ꯃꯥꯒꯤ ꯉꯁꯤꯒꯤ ꯃꯑꯣꯡꯁꯤꯗꯤ ꯌꯥꯝ ꯍꯦꯟꯖꯤꯜꯂꯦ ꯑꯩꯒꯤ ꯋꯥꯈꯜꯗ ꯂꯩ ꯃꯇꯣꯟꯁꯦ ꯂꯥꯏ ꯇꯤꯟꯒ ꯑꯣꯛꯅꯔꯝꯒꯗꯧ ꯃꯥꯜꯂꯤ ꯂꯥꯏꯗꯤ ꯁꯥꯟꯅꯕ ꯍꯧꯕꯗꯒꯤ ꯑꯩꯅ ꯆꯤꯡꯅꯕ ꯍꯧꯈ꯭ꯔꯕꯅꯤ ꯅꯄꯥꯗꯣ ꯈꯔ ꯊꯨꯅ ꯍꯜꯂꯛꯑꯗꯤ ꯐꯗꯧꯕꯅꯤꯅꯦ ꯏꯃꯥꯕꯣꯛ ꯑꯩꯈꯣꯏ ꯕꯥꯁꯤꯗꯣ ꯀꯧꯔꯨꯔꯁꯤꯔꯥ ꯍꯧꯖꯤꯛꯄꯨꯔꯣ ꯅꯪꯅ ꯍꯥꯏꯔꯤꯕꯁꯤ ꯊꯣꯏꯕꯤ ꯅꯠꯇꯤꯌꯦ ꯏꯃꯥꯕꯣꯛ ꯍꯌꯦꯡ ꯍꯥꯏꯕꯅꯦ ꯍꯧꯖꯤꯛꯄꯨ ꯇꯝꯅꯈ꯭ꯔꯕ ꯊꯣꯡꯗꯨꯗ ꯀꯃꯥꯏꯅ ꯂꯥꯜꯂꯒ ꯆꯠꯇꯣꯏꯅꯣ ꯑꯗꯨꯅꯦ ꯉꯥꯏꯈꯣ ꯅꯆꯦꯁꯦ ꯑꯃꯨꯛꯇ ꯀꯧꯊꯔꯒ ꯌꯦꯡꯈꯤꯒꯦ ꯏꯃꯥꯕꯣꯛ ꯀꯧꯔꯨꯅꯨꯋꯣ ꯑꯩ ꯀꯤꯒꯅꯨ ꯀꯩꯝ ꯇꯧꯔꯣꯏ ꯍꯣꯏ ꯏꯕꯦꯝꯃ ꯂꯩ ꯃꯇꯣꯟ ꯑꯁꯪꯕꯤꯗꯨ ꯅꯨꯃꯤꯗꯥꯡꯗꯨꯗ ꯂꯩ ꯃꯇꯣꯟꯅ ꯍꯣ ꯄꯜꯂꯒ ꯍꯦꯛ ꯀꯧꯔꯨꯔꯦ ꯎꯔꯣꯡ ꯊꯣꯡꯂꯣꯝꯗꯒꯤ ꯁꯣꯏꯔꯦꯟ ꯈꯔ ꯈꯨꯝꯂꯛꯄꯒꯤ ꯃꯈꯣꯜ ꯑꯃꯨꯛ ꯇꯥꯏ ꯂꯩ ꯃꯇꯣꯟꯗꯨ ꯃꯃꯥꯗ ꯐꯠ ꯂꯥꯎꯅ ꯑꯃꯨꯛ ꯌꯦꯡꯊꯣꯔꯛꯏ ꯑꯗꯨꯒ ꯇꯥꯔꯦꯗꯅ ꯏꯃꯥ ꯅꯨꯃꯤꯗꯥꯡꯗ ꯍꯣ ꯄꯜꯂꯒ ꯑꯩ ꯀꯧꯒꯅꯨ ꯑꯩꯗꯤ ꯈꯨꯝꯂꯛꯂꯣꯏꯗꯧꯕꯅꯤ ꯑꯩ ꯈꯨꯝꯂꯛꯂꯒꯦ ꯏꯃꯥ ꯑꯩ ꯀꯧꯔꯛꯑꯣ ꯏꯃꯥꯕꯣꯛ ꯑꯩ ꯌꯥꯝ ꯀꯤꯌꯦ ꯆꯪꯉꯁꯤ ꯏꯕꯦꯝꯃ ꯀꯩꯁꯨ ꯇꯧꯔꯣꯏ ꯀꯤꯒꯅꯨ ꯂꯩ ꯃꯇꯣꯟꯅ ꯀꯩꯁꯨ ꯇꯧꯔꯣꯏ ꯍꯥꯏꯒꯅꯨ ꯏꯃꯥ ꯑꯍꯤꯡꯁꯤꯗ ꯊꯥꯁꯤꯔꯝꯗꯥꯏꯁꯤꯗ ꯀꯤꯗꯕ ꯇꯧꯒꯅꯨ ꯏꯃꯥ ꯁꯣꯝꯅ ꯀꯨꯜꯂꯁꯨ ꯃꯁꯥꯗꯣ ꯍꯨꯃꯥꯡ ꯉꯥꯛꯇ ꯉꯥꯏꯈ꯭ꯔꯦ ꯀꯨꯜꯂꯅ ꯀꯔꯤꯅꯣꯅꯦ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯕꯣ ꯃꯁꯤꯗꯤ ꯌꯨꯝꯗ ꯇꯨꯃꯤꯟꯅ ꯆꯠꯍꯧꯕꯅ ꯐꯔꯅꯤ ꯁꯣꯏꯔꯦꯟꯒꯗꯣ ꯀꯣꯟꯅ ꯎꯅꯔꯒꯦ ꯀꯨꯜꯂꯗꯨ ꯃꯁꯥꯗꯣ ꯇꯞꯅ ꯂꯩꯊꯣꯛꯂꯒ ꯃꯌꯨꯝꯗ ꯍꯟꯒꯦ ꯇꯧꯕꯒ ꯂꯩ ꯃꯇꯣꯟꯗꯨ ꯀꯨꯔꯥꯎ ꯄꯥꯝꯕꯤ ꯃꯇꯣꯟꯗꯒꯤ ꯀꯨꯜꯂꯗ ꯈꯨꯗꯣꯝꯕꯤ ꯊꯤꯜꯂꯒ ꯆꯠꯄ ꯌꯥꯔꯣꯏ ꯍꯦ ꯀꯨꯜꯂꯗꯨ ꯀꯟꯅ ꯂꯥꯎꯔꯝꯂꯒ ꯀꯞꯄꯒ ꯆꯦꯟꯈ꯭ꯔꯦ ꯂꯩ ꯃꯇꯣꯟꯗ ꯃꯃꯥꯏ ꯃꯃꯤꯠ ꯃꯁꯝ ꯃꯅꯥꯗꯨ ꯏꯐꯟ ꯐꯟꯅ ꯀꯨꯔꯥꯎ ꯄꯥꯝꯕꯤ ꯃꯊꯛꯇꯒꯤ ꯎꯁꯥꯁꯤꯡꯗꯨ ꯀꯥꯟꯗꯅ ꯁꯦꯛꯄꯤꯗꯧꯅ ꯐꯜꯂꯒ ꯐꯟ ꯂꯥꯎꯅ ꯆꯣꯡꯊꯔꯛꯏ ꯊꯣꯏꯕꯤ ꯁꯅꯥꯗꯨ ꯂꯩ ꯃꯇꯣꯟꯒꯤ ꯃꯑꯣꯡ ꯐꯤꯕꯝꯗꯨꯗ ꯃꯌꯨꯝꯗ ꯀꯞꯄꯒ ꯂꯥꯎꯔꯒ ꯆꯦꯟꯁꯤꯟꯈ꯭ꯔꯦ ꯂꯩ ꯃꯇꯣꯟꯒꯤ ꯃꯃꯥꯗꯨ ꯈꯛꯇ ꯉꯥꯏꯍꯧꯔꯦ ꯊꯣꯡꯒꯥꯜꯗ ꯂꯩꯍꯧꯔꯤꯕꯗꯨ ꯂꯩ ꯃꯇꯣꯟꯒꯤ ꯃꯃꯥ ꯑꯁꯪꯕꯤꯗꯨ ꯃꯁꯥ ꯊꯛ ꯅꯤꯛꯂꯒ ꯂꯩ ꯃꯇꯣꯟꯅ ꯌꯦꯡꯂꯒ ꯀꯔꯤ ꯃꯇꯧꯅꯣꯅꯦ ꯍꯟꯗꯛ ꯏꯆꯥ ꯅꯨꯄꯤꯅ ꯇꯧꯔꯛꯂꯤꯕꯁꯤꯕꯣ
ꯀꯔꯝꯕ ꯂꯥꯏ ꯑꯣꯛꯅꯔꯨꯕ ꯌꯥꯎꯕ ꯖꯥꯠꯅꯣ ꯁꯤꯕꯣ? ꯂꯩ ꯃꯇꯣꯟꯅ ꯎꯁꯥꯁꯤꯡꯗꯨꯗ ꯂꯥꯝꯗꯅ ꯆꯣꯡꯊꯔꯛꯄꯗꯨꯗ ꯂꯥꯏꯕꯛ ꯐꯕꯗꯒꯤ ꯎꯁꯥ ꯑꯀꯪꯕ ꯑꯃ ꯌꯥꯎꯔꯝꯗꯅ ꯕ꯭ꯔꯦꯛ ꯂꯥꯎꯅ ꯇꯦꯛꯂꯒ ꯂꯩ ꯃꯇꯣꯟꯗꯨ ꯃꯈꯥꯗ ꯁꯜꯂꯒ ꯇꯥꯔꯛꯏ ꯑꯗꯨꯒ ꯅꯨꯡꯗꯨꯝ ꯑꯃꯗ ꯃꯀꯣꯛꯇꯨ ꯄꯣꯞ ꯂꯥꯎꯅ ꯌꯩꯁꯤꯟꯈꯤ꯫ ꯂꯩ ꯃꯇꯣꯟꯗꯨ ꯋꯥ ꯉꯥꯡꯈꯤꯗ꯭ꯔꯦ, ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ꯫ ꯑꯁꯪꯕꯤꯗꯨ ꯂꯩ ꯃꯇꯣꯟꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯟꯈꯤ꯫ ꯅꯣꯡꯁꯨ ꯐꯅ ꯐꯖꯅ ꯉꯥꯜꯂꯦ ꯑꯗꯨꯒ ꯂꯩ ꯃꯇꯣꯟꯁꯨ ꯃꯀꯣꯛꯇꯨ ꯏ ꯊꯣꯛꯂꯒ ꯂꯣꯡꯅ ꯍꯤꯞꯂꯤ꯫ ꯃꯃꯥꯁꯨ ꯃꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯐꯝꯂꯒ ꯃꯆꯥꯅꯨꯄꯤꯅ ꯋꯥꯈꯜ ꯇꯥꯔꯛꯄ ꯉꯥꯏꯔꯤ꯫ ꯊꯣꯏꯕꯤ ꯁꯅꯥꯗꯨꯁꯨ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏ ꯈꯔꯒ ꯋꯥꯔꯤ ꯁꯥꯔꯤ꯫ ꯑꯁꯪꯕꯤꯅ ꯂꯩ ꯃꯇꯣꯟꯗ, "ꯏꯕꯦꯝꯃ, ꯅꯣꯡ ꯉꯥꯜꯂꯦꯅꯦ ꯅꯪꯕꯨ, ꯃꯤꯠ ꯄꯥꯡꯉꯣꯅꯦ ꯏꯕꯦꯝꯃ, ꯀꯔꯤꯅꯣ ꯅꯪꯅ ꯍꯟꯗꯛ ꯇꯧꯔꯤꯕꯁꯤꯕꯨ ꯍꯥ?" ꯂꯩꯀꯥꯏꯒꯤ ꯅꯍꯥ ꯑꯃꯅ ꯊꯣꯏꯕꯤ ꯁꯅꯥꯗ, "ꯀꯔꯤꯅꯣ ꯏꯕꯦꯝꯃ, ꯑꯁꯤꯒꯤ ꯀꯨꯔꯥꯎ ꯄꯥꯝꯕꯤꯁꯤꯗꯤ ꯂꯥꯏ ꯇꯤꯟꯒ ꯇꯣꯡꯕ ꯉꯝꯕ ꯎ ꯅꯠꯇꯦ ꯀꯩꯅꯣ? ꯑꯉꯥꯡꯁꯦ ꯂꯥꯏ ꯇꯤꯟ ꯁꯣꯏꯗꯅ ꯑꯣꯛꯅꯔꯝꯒꯅꯤ, ꯑꯗꯨꯒꯤꯅꯤ ꯍꯦꯂꯣꯏꯒꯤ ꯃꯑꯣꯡ ꯃꯥꯟꯕ ꯃꯑꯣꯡ ꯃꯇꯧ ꯇꯧꯔꯛꯂꯤꯕꯁꯦ꯫ ꯑꯗꯣ ꯏꯅꯦ ꯑꯁꯪꯕꯤ ꯍꯣꯏꯒꯤ ꯂꯩꯀꯥꯏꯒ ꯁꯝꯅꯍꯜꯂꯤꯕ ꯎꯔꯣꯡ ꯊꯣꯡꯁꯤꯗꯤ ꯁꯣꯏꯔꯦꯟ ꯃꯀꯣꯟꯅꯤ꯫ ꯉꯔꯥꯡ ꯃꯃꯥ ꯃꯆꯥꯁꯤ ꯂꯥꯛꯄꯗ ꯁꯣꯏꯔꯦꯟꯒ ꯑꯣꯛꯅꯕ꯭ꯔꯥ? ꯑꯣꯛꯅꯔꯝꯕꯁꯨ ꯌꯥꯏ ꯈꯜꯂꯤ ꯑꯩꯗꯤ." ꯊꯣꯏꯕꯤ ꯁꯅꯥꯅ, "ꯈꯨꯔꯥ, ꯃꯣꯏꯗꯤ ꯑꯩꯈꯣꯏ ꯕꯥꯁꯤ ꯎꯅꯕ ꯂꯥꯛꯄꯅꯤ꯫ ꯏꯆꯦ ꯂꯩ ꯃꯇꯣꯟꯁꯦ ꯃꯌꯨꯝꯗ ꯂꯥꯏ ꯑꯣꯛꯅꯕ ꯃꯥꯜꯂꯦ, ꯑꯗꯨꯒꯤ ꯑꯩꯈꯣꯏ ꯕꯥꯁꯤꯗ ꯂꯥꯏ ꯌꯦꯡꯊꯣꯛꯄ ꯂꯥꯛꯄꯅꯤ." "ꯑꯗꯨꯕꯨ ꯍꯩꯋꯥꯅꯤ ꯊꯣꯏꯕꯤ ꯁꯅꯥ, ꯀꯅꯥ ꯈꯪꯅꯤ? ꯃꯃꯥꯡꯗ ꯊꯣꯡꯁꯤ ꯂꯥꯟꯕꯗ ꯁꯣꯏꯔꯦꯟ ꯑꯣꯛꯅꯔꯝꯂꯕꯗꯤ ꯍꯥ? ꯅꯠꯇ꯭ꯔꯣ ꯑꯩꯅ ꯍꯥꯏꯁꯦ ꯃꯌꯥꯝ?" ꯑꯍꯜ ꯑꯃꯅ, "ꯈꯪꯗ꯭ꯔꯦꯗ ꯑꯩꯁꯨ ꯇꯣꯃꯥꯜ, ꯍꯦꯂꯣꯏ ꯑꯣꯛꯅꯕꯗꯤ ꯇꯥꯔꯦ, ꯁꯣꯏꯔꯦꯟꯅ ꯑꯣꯛꯅꯕꯗꯤ ꯑꯩꯗꯤ ꯇꯥꯗ꯭ꯔꯤꯕꯣ." "ꯍꯦꯂꯣꯏ ꯈꯛ ꯑꯣꯛꯅꯒꯅꯤ ꯍꯥꯏꯕ ꯂꯩꯇꯦꯗ ꯇꯥꯗ, ꯑꯅꯧ ꯑꯅꯧꯕ ꯂꯥꯏ ꯃꯌꯥꯝ ꯑꯃꯁꯨ ꯊꯣꯛꯂꯛꯂꯤ, ꯃꯣꯏꯒ ꯑꯣꯛꯅꯔꯝꯕꯁꯨ ꯌꯥꯏ ꯀꯩꯅꯣ ꯇꯥꯗ." "ꯍꯣꯏꯅꯦ, ꯅꯪꯒꯤꯗꯨꯁꯨ ꯆꯨꯝꯕ ꯑꯃꯗꯤ ꯂꯩꯅꯤ ꯇꯣꯃꯥꯜ꯫ ꯑꯉꯥꯡꯁꯤꯒꯤ ꯂꯥꯏ ꯈꯨꯑꯣꯛꯅꯁꯦ ꯎꯗ ꯀꯥꯔꯒ ꯎꯁꯥꯒ ꯌꯥꯝ ꯅꯣꯝꯈꯤ ꯍꯥꯏꯅꯦ ꯏꯕꯦꯝꯃ ꯊꯣꯏꯕꯤ ꯁꯅꯥꯅ ꯑꯩꯉꯣꯟꯗ ꯋꯥꯔꯤ ꯂꯤꯕꯗ." ꯊꯣꯏꯕꯤ ꯁꯅꯥꯅ, "ꯈꯨꯔꯥ, ꯑꯩꯗꯤ ꯎ ꯅꯣꯝꯈꯤꯗꯤ ꯍꯥꯏꯗꯤꯌꯦ." "ꯀꯔꯤꯅꯣ ꯏꯕꯦꯝꯃ, ꯋꯥꯔꯤ ꯇꯝꯕ ꯍꯥꯏꯁꯤꯗꯤ ꯈꯔ ꯍꯦꯟꯖꯤꯟꯅ ꯇꯝꯅꯔꯤ ꯉꯥꯛꯇꯅꯤ, ꯃꯍꯥꯎ ꯍꯥꯞꯆꯤꯜꯂꯤꯕꯅꯤ." ꯂꯩꯀꯥꯏ ꯃꯁꯦꯜ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯂꯩ ꯃꯇꯣꯟꯒꯤ ꯃꯅꯥꯛꯇ ꯑꯍꯜ ꯑꯃ ꯆꯪꯈꯤꯕꯗꯨ ꯊꯣꯏꯕꯤꯅ ꯎꯏ꯫ "ꯑꯁꯤꯕꯨ ꯑꯩꯈꯣꯏ ꯕꯥꯁꯤ ꯅꯠꯇ꯭ꯔꯣ? ꯃꯁꯝ ꯃꯈꯣꯏꯁꯤꯡꯁꯤꯅ ꯃꯦꯟ ꯃꯥꯡꯒꯝꯇ ꯇꯥꯗ꯭ꯔꯦ, ꯃꯁꯛꯀ ꯈꯪꯗ꯭ꯔꯦ." ꯊꯣꯏꯕꯤ ꯁꯅꯥꯒꯤ ꯃꯄꯥ ꯑꯃꯥꯏꯕ ꯇꯣꯝꯄꯣꯛꯇꯨ ꯂꯩ ꯃꯇꯣꯟꯒꯤ ꯃꯅꯥꯛꯇ ꯐꯝꯂꯒ ꯂꯩ ꯃꯇꯣꯟꯒꯤ ꯃꯃꯤꯠ ꯑꯅꯤꯗꯨ ꯐꯥꯛ ꯐꯥꯛꯇꯅ ꯌꯦꯡꯂꯤ꯫ ꯑꯃꯥꯏꯕ ꯇꯣꯝꯄꯣꯛꯅ, "ꯑꯁꯪꯕꯤ, ꯇꯥꯗ, ꯑꯉꯥꯡꯁꯤ ꯂꯥꯏ ꯑꯣꯛꯅꯔꯦꯅꯦ, ꯃꯤꯠ ꯑꯅꯤꯁꯤꯗ ꯂꯥꯏ ꯎꯔꯦ ꯑꯩꯅ." "ꯀꯔꯤ ꯂꯥꯏ ꯑꯣꯛꯅꯔꯒꯦ ꯇꯥꯗ?" "ꯂꯝꯋꯥꯡ ꯍꯥꯏꯔꯤꯕ ꯇꯤꯟꯃꯨ ꯂꯥꯏꯃꯨꯗꯨ ꯑꯣꯛꯅꯔꯦ꯫ ꯂꯝꯋꯥꯡ ꯍꯥꯏꯔꯤꯕ ꯐꯠꯇꯕ ꯂꯥꯏꯁꯤ ꯅꯤꯡꯉꯥꯏ ꯌꯥꯝ ꯀꯟꯕ, ꯑꯄꯥꯝꯕ ꯄꯣꯠ ꯐꯪꯗ꯭ꯔꯤ ꯐꯥꯎꯕ ꯁꯨꯔꯨ ꯁꯨꯔꯨ ꯅꯩꯔꯒ ꯂꯩꯒꯟꯕ ꯑꯗꯨꯒꯨꯝꯂꯕ ꯂꯥꯏ ꯃꯈꯜ ꯑꯃꯅꯤ꯫ ꯑꯉꯥꯡꯁꯤꯅ ꯊꯕꯛ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯃꯇꯝ ꯈꯔꯗꯤ ꯅꯈꯣꯏꯅ ꯎꯕꯗ ꯊꯕꯛ ꯑꯗꯣ ꯄꯨꯛꯅꯤꯡ ꯆꯪꯕ ꯃꯥꯟꯒꯅꯤ, ꯑꯗꯣ ꯄꯨꯛꯅꯤꯡ ꯆꯪꯕ ꯅꯠꯇꯦ, ꯂꯥꯏ ꯆꯪꯂꯤꯕꯅꯤ." "ꯑꯗꯨꯅꯤ ꯇꯥꯗ, ꯂꯥꯏꯗꯤ ꯁꯥꯟꯅꯔꯤꯅꯦ ꯍꯥꯏꯔꯒ ꯆꯥꯕ ꯇꯨꯝꯕ ꯐꯥꯎꯕ ꯀꯥꯎꯈ꯭ꯔꯦ, ꯑꯗꯨꯝ ꯁꯥꯟꯅꯔꯒ ꯂꯩ꯫ ꯆꯥꯛ ꯊꯣꯡꯕꯤ ꯁꯥꯟꯅꯔꯤꯅꯦ ꯍꯥꯏꯔꯁꯨ ꯃꯗꯨ ꯃꯉꯥꯏ ꯇꯥꯗ, ꯑꯩꯅ ꯁꯥꯎꯕꯗꯒꯤ ꯃꯥꯒꯤ ꯂꯥꯏꯙꯤꯗꯣ ꯏꯁꯤꯡꯗ ꯊꯥꯗꯔꯨꯕꯒꯤꯅꯤ ꯇꯥꯗꯗ ꯄꯨꯔꯛꯂꯤꯕꯁꯤ." "ꯇꯣꯃꯥꯜ, ꯅꯣꯏ ꯑꯃꯅꯤ ꯆꯪꯂꯛꯎ, ꯑꯉꯥꯡꯁꯤ ꯌꯨꯝꯗ ꯊꯥꯡꯖꯤꯟꯁꯤ." "ꯍꯣꯏ ꯈꯨꯔꯥ, ꯏꯅꯥꯎꯆꯥ, ꯑꯩꯈꯣꯏ ꯑꯅꯤ ꯆꯪꯉꯨꯔꯁꯤ ꯂꯥꯛꯑꯣ." ꯂꯩ ꯃꯇꯣꯟꯗꯨ ꯊꯣꯏꯕꯤ ꯁꯅꯥꯍꯣꯏꯗ ꯑꯃꯨꯛ ꯊꯥꯡꯖꯤꯜꯂꯤ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯐꯥꯎꯕ ꯂꯩ ꯃꯇꯣꯟ ꯋꯥꯈꯜ ꯇꯥꯗ꯭ꯔꯤ꯫ ꯂꯩ ꯃꯇꯣꯟꯒꯤ ꯃꯃꯥ ꯑꯁꯪꯕꯤꯗꯨ ꯅꯨꯡꯁꯥ ꯊꯤꯔꯤ꯫ ꯑꯁꯪꯕꯤꯅ ꯇꯣꯝꯄꯣꯛꯇ, "ꯇꯥꯗ, ꯑꯁꯪꯕꯤ, ꯁꯣꯔ ꯐꯖꯅ ꯍꯣꯜꯂꯤ, ꯀꯔꯤꯁꯨ ꯇꯧꯔꯣꯏ." ꯏꯕꯦꯝꯃ, ꯊꯣꯏꯕꯤ." ꯊꯣꯏꯕꯤ ꯁꯅꯥꯗꯨ ꯏꯃꯨꯡꯗꯒꯤ, "ꯀꯧꯕ꯭ꯔꯥ ꯕꯥꯖꯤ? ꯑꯩꯒꯤ ꯈꯥꯎꯗꯣ ꯄꯨꯊꯣꯔꯛꯎ." "ꯍꯣꯏ ꯕꯥꯖꯤ." ꯇꯣꯝꯄꯣꯛꯇꯨ ꯃꯥꯒꯤ ꯈꯥꯎꯗꯒꯤ ꯎꯠ ꯑꯃꯨꯕ ꯈꯔ ꯄꯨꯊꯣꯔꯛꯏ, ꯑꯗꯨꯒ ꯂꯥ ꯑꯀꯪꯕ ꯑꯄꯥꯛꯄ ꯑꯀꯣꯟꯕ ꯑꯃꯒ ꯄꯨꯊꯣꯔꯛꯏ꯫ ꯎꯠ ꯑꯃꯨꯕꯗꯨ ꯂꯥꯗꯨꯗ ꯍꯩꯗꯣꯛꯂꯒ ꯂꯩ ꯃꯇꯣꯟꯒꯤ ꯃꯆꯤꯟꯕꯥꯜꯗꯨ ꯍꯥꯏꯐꯦꯠ ꯀꯥꯊꯣꯛꯍꯜꯂꯒ ꯃꯌꯥꯗꯒꯤ ꯍꯣꯟꯗꯣꯔꯛꯄ ꯁꯣꯔꯗꯨ ꯇꯣꯝꯄꯣꯛꯀꯤ ꯈꯨꯠꯅ ꯑꯣꯛꯂꯒ ꯎꯠ ꯑꯃꯨꯕꯗꯨ ꯂꯪꯁꯤꯜꯂꯤ꯫ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡ ꯂꯥ ꯃꯊꯛꯇ ꯆꯥꯏꯔꯤꯕ ꯎꯠꯇꯨ ꯃꯌꯦꯛ ꯊꯣꯛꯂꯛꯂꯦ꯫ ꯂꯩ ꯃꯇꯣꯟꯅ ꯆꯠꯂꯨꯕ ꯃꯐꯝ ꯈꯨꯗꯤꯡ ꯎꯠ ꯑꯗꯨꯅ ꯈꯨꯗꯣꯝ ꯏꯊꯤꯟ ꯊꯤꯟꯗꯅ ꯇꯥꯛꯄꯒꯨꯝ ꯃꯌꯦꯛ ꯁꯦꯡꯅ ꯎꯠꯂꯔꯦ꯫
ꯂꯩꯃꯇꯣꯟꯒꯤ ꯃꯃꯥ ꯑꯁꯪꯕꯤꯗꯤ ꯀꯤꯕꯅ ꯂꯣꯏꯈ꯭ꯔꯦ ꯇꯣꯝꯄꯣꯛꯅ ꯑꯁꯪꯕꯤꯗ ꯑꯩꯅ ꯆꯤꯡꯅꯕ ꯃꯐꯝꯗꯨꯅꯤ ꯇꯥꯛꯂꯤꯕꯁꯦ ꯃꯥꯗꯤ ꯃꯐꯝꯁꯤꯗꯗꯤ ꯀꯔꯤ ꯇꯧꯕ ꯆꯠꯂꯨꯔꯤꯕ ꯂꯩꯃꯇꯣꯟꯒꯤ ꯃꯃꯥꯅ ꯇꯥꯗ ꯏꯆꯥꯅꯨꯄꯤꯒ ꯃꯐꯝꯁꯤ ꯂꯝꯂꯦꯝꯅꯤ ꯍꯥꯏꯗꯅ ꯂꯝ ꯈꯣꯞꯆꯤꯟꯒꯦꯅ ꯆꯠꯂꯨꯕꯅꯤ ꯑꯩꯉꯣꯟꯗ ꯅꯃꯥ ꯄꯥꯟꯁꯤꯡꯒꯦ ꯏꯟꯁꯥꯡ ꯅꯥꯄꯤ ꯊꯥꯖꯤꯟꯒꯦ ꯆꯠꯂꯨꯕꯅꯤ ꯇꯣꯝꯄꯣꯛꯅ ꯑꯁꯪꯕꯤꯗ 이베마 ꯃꯐꯝꯁꯤꯒꯤ ꯏꯪꯈꯣꯜꯁꯤꯒꯤ ꯋꯥꯔꯤ ꯅꯪ ꯀꯔꯤꯃꯇ ꯈꯪꯗ꯭ꯔꯤꯕ꯭ꯔꯣ ꯍꯥ ꯗꯥꯗꯥ ꯑꯩꯗꯤ ꯀꯔꯤꯃꯇ ꯈꯪꯕ ꯂꯩꯇꯦ ꯃꯨꯟꯅ ꯇꯥꯎ ꯑꯩ ꯋꯥ ꯍꯥꯏꯒꯦ ꯃꯐꯝꯁꯤ ꯃꯪꯐꯝꯅꯤ ꯃꯤ ꯄꯣꯂꯣꯏꯐꯝꯅꯤ ꯄꯣꯂꯣꯏꯐꯝ ꯑꯣꯏꯔꯝꯕꯗꯒꯤ ꯃꯐꯝ ꯂꯩꯔꯛꯇꯕꯗꯒꯤ ꯑꯋꯥꯡꯂꯣꯝꯒꯤ ꯇꯨꯔꯦꯜ ꯃꯄꯥꯟꯗ ꯃꯪꯐꯝꯁꯦ ꯍꯣꯡꯗꯣꯛꯈꯤꯕꯒꯤ ꯋꯥꯅꯤ ꯅꯃꯥꯅ ꯆꯥꯅ ꯂꯝꯕꯤ ꯃꯄꯥꯜꯅꯤꯗꯅ ꯂꯝ ꯈꯣꯞꯆꯤꯜꯂꯨꯕꯒꯤ ꯋꯥꯅꯤ ꯂꯩꯐꯝ ꯌꯥꯝꯅ ꯀꯟꯕ ꯂꯝꯂꯦꯝꯅꯤ ꯂꯝꯂꯦꯝꯗꯨꯒꯤ ꯃꯃꯤꯡ ꯂꯝꯋꯥꯡ ꯀꯧꯕꯅꯤ ꯂꯥꯏ ꯌꯥꯝꯅ ꯑꯣꯛꯅꯕ ꯃꯐꯝꯅꯤ ꯂꯥꯏ ꯐꯠꯇꯕꯗꯨꯒꯤ ꯃꯃꯤꯡ ꯂꯧꯔꯒ ꯊꯣꯟꯈꯤꯕꯅꯤ ꯅꯆꯥꯅꯨꯄꯤꯁꯦ ꯂꯥꯏꯌꯦꯡꯕ ꯐꯠꯇ꯭ꯔꯤ ꯐꯥꯎꯕ ꯃꯐꯝꯁꯤꯗ ꯊꯝꯗꯕ ꯌꯥꯔꯔꯣꯏ ꯅꯠꯇ꯭ꯔꯗꯤ ꯑꯉꯥꯡꯁꯦ ꯌꯦꯡꯍꯩꯇꯕ ꯃꯑꯣꯡ ꯃꯇꯧ ꯎꯕꯗ ꯑꯀꯤꯕ ꯑꯣꯏꯕ ꯐꯤꯕꯝ ꯃꯁꯛ ꯑꯣꯜꯂꯛꯀꯅꯤ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯁꯨꯔꯦ ꯂꯩꯃꯇꯣꯟꯅ ꯊꯣꯏꯕꯤ ꯁꯅꯥꯍꯣꯏꯗ ꯂꯩꯔꯛꯂꯤꯕꯗꯨ ꯊꯥꯡꯖꯒꯤ ꯅꯨꯃꯤꯗꯥꯡ ꯑꯃꯅꯤ ꯊꯣꯏꯕꯤ ꯁꯅꯥꯅ ꯂꯩꯃꯇꯣꯟꯒꯤ ꯃꯅꯥꯛꯇ ꯐꯝꯂꯤꯉꯩ ꯊꯣꯏꯕꯤ ꯁꯅꯥꯍꯣꯏꯒꯤ ꯊꯣꯡꯒꯥꯜꯗ ꯃꯤ ꯑꯃ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯃꯈꯣꯜ ꯊꯣꯏꯕꯤ ꯁꯅꯥꯅ ꯂꯥꯞꯅ ꯇꯥꯏ ꯀꯅꯥ ꯀꯅꯥ ꯑꯣꯏꯔꯖꯥꯠꯅꯣ ꯕꯥꯖꯤ ꯊꯣꯡꯒꯥꯜꯗ ꯃꯤ ꯂꯥꯛꯄ ꯃꯥꯜꯂꯦ ꯕꯥꯖꯤ ꯊꯣꯛꯑ ꯌꯦꯡꯉꯨꯕꯅ ꯐꯗꯧ ꯃꯥꯜꯂꯦ ꯊꯣꯏꯕꯤ ꯁꯅꯥꯗꯨ ꯆꯨꯔꯤꯗ ꯂꯦꯞꯄꯒ ꯊꯣꯡꯒꯥꯜꯗ ꯌꯦꯡꯂꯨꯕꯗ ꯊꯣꯡꯒꯥꯜꯒꯤ ꯀꯣꯟꯊꯣꯡ ꯋꯥꯡꯃꯗ ꯃꯀ꯭ꯂꯥꯞ ꯁꯥꯡꯗ꯭ꯔꯣꯡ ꯁꯥꯡꯕ ꯌꯥꯡꯂꯦꯟ ꯇꯦꯟꯇ꯭ꯔꯤꯛ ꯇꯦꯟꯕ ꯃꯉꯛꯁꯝ ꯁꯨꯖꯤꯟꯕ ꯃꯀꯣꯛ ꯑꯅꯤ ꯄꯥꯟꯕ ꯌꯨꯝꯃꯨꯛ ꯋꯥꯡꯕ ꯃꯨꯁꯨꯛ ꯃꯨꯕ ꯂꯝꯋꯥꯡ ꯍꯥꯏꯔꯤꯕ ꯂꯥꯏ ꯐꯠꯇꯕꯗꯨ ꯂꯦꯞꯂꯒ ꯂꯩꯔꯝꯃꯤ ꯂꯥꯏ ꯐꯠꯇꯕꯗꯨꯅ ꯊꯣꯏꯕꯤ ꯁꯅꯥꯗ ꯌꯥꯝ ꯅꯨꯡꯁꯤꯕ ꯈꯣꯟꯖꯦꯜꯗ ꯊꯣꯏꯕꯤ ꯁꯅꯥꯎ ꯃꯥ ꯂꯧꯕ ꯌꯥꯔꯗ꯭ꯔꯣ ꯂꯝꯋꯥꯡꯒꯤ ꯃꯀꯣꯛ ꯑꯃꯗꯨꯅ ꯑꯃꯨꯛ ꯂꯩꯃꯇꯣꯟꯒꯤ ꯋꯥꯔꯤ ꯇꯥꯁꯤꯗ ꯏꯕꯦꯝꯃ ꯀꯣꯟꯊꯣꯡꯁꯦ ꯀꯥꯟꯁꯤꯜꯂꯛꯂꯣꯔꯥ ꯍꯥ ꯊꯣꯏꯕꯤ ꯁꯅꯥꯗꯨ ꯃꯄꯥꯗꯨ ꯀꯟꯅ ꯀꯧꯔꯛꯏ ꯕꯥꯖꯤ ꯊꯣꯡꯒꯥꯜꯗ ꯀꯩꯅꯣꯝ ꯂꯩꯔꯦ ꯕꯥꯖꯤ ꯇꯣꯝꯄꯣꯛꯇꯨ ꯈꯨꯝꯂꯛꯇꯦ ꯂꯥꯏ ꯐꯠꯇꯕꯗꯨꯅ ꯅꯄꯥ ꯀꯧꯒꯅꯨ ꯅꯈꯣꯏꯗꯤ ꯌꯦꯠꯂꯣꯏ ꯑꯩꯒꯤ ꯁꯥꯟꯅꯄꯣꯠ ꯄꯤꯌꯨ ꯃꯥꯒ ꯑꯩꯒ ꯏꯅꯤꯡ ꯇꯝꯅ ꯁꯥꯟꯅꯖꯒꯦ ꯅꯈꯣꯏꯅ ꯂꯣꯠꯂꯤꯕꯗꯨ ꯄꯤꯌꯨ ꯇꯤꯃꯨ ꯂꯩꯃꯨ ꯐꯠꯇꯕ ꯅꯪꯅ ꯇꯥꯏꯕꯪ ꯃꯤꯒꯤ ꯊꯋꯥꯏ ꯍꯛꯆꯥꯡꯕꯨ ꯈꯨꯗꯨꯝꯖꯟꯕ ꯌꯥꯕ꯭ꯔꯥ ꯍꯥ ꯇꯥꯏꯕꯪ ꯃꯤꯒ ꯐꯠꯇꯕ ꯂꯥꯏꯒ ꯁꯣꯛꯅ ꯁꯝꯅꯕ ꯌꯥꯕ ꯅꯠꯇꯦ ꯆꯠꯂꯣ ꯅꯁꯥꯒꯤ ꯂꯩꯐꯝꯗ ꯊꯨꯅ ꯆꯠꯂꯣ ꯊꯨꯅ ꯍꯟꯖꯈꯣ ꯊꯣꯏꯕꯤ ꯁꯅꯥꯗꯨ ꯂꯩꯃꯇꯣꯟꯒꯤ ꯃꯅꯥꯛꯇ ꯊꯥꯜꯂꯤꯕ ꯄꯨꯗꯣꯜꯗꯨ ꯆꯦꯟꯁꯤꯜꯂꯒ ꯇꯥꯞ ꯄꯥꯏꯔꯒ ꯕꯥꯖꯤ ꯅꯪ ꯀꯩ ꯂꯩꯒꯦ ꯇꯤꯟꯃꯨ ꯂꯩꯃꯨ ꯐꯠꯇꯕ ꯆꯪꯉꯛꯑꯦ ꯁꯣꯝꯗ ꯂꯝꯋꯥꯡꯅ ꯃꯥꯒꯤ ꯃꯀꯣꯛ ꯑꯃꯗꯨꯗ ꯑꯩꯒꯤ ꯇꯥꯏꯕꯪ ꯃꯤ ꯑꯣꯏꯔꯕ ꯂꯥꯏꯗꯤ ꯂꯧꯔꯨꯁꯤ ꯂꯥꯎ ꯆꯪꯁꯤ ꯂꯥꯎꯗꯣ ꯈꯨꯠꯀꯤ ꯁꯥꯟꯅꯄꯣꯠ ꯂꯩꯇ꯭ꯔꯦꯗꯣ ꯏꯁꯤꯡꯗ ꯇꯥꯎꯈ꯭ꯔꯕ ꯂꯥꯏꯗꯤꯗꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯣꯏꯗ꯭ꯔꯦꯗꯣ ꯂꯥꯎ ꯂꯩꯃꯇꯣꯟ ꯄꯨꯁꯤꯗꯣ ꯂꯝꯋꯥꯡꯗꯨ ꯃꯥꯒꯤ ꯁꯥꯡꯗ꯭ꯔꯣꯡ ꯁꯥꯡꯕ ꯃꯀ꯭ꯂꯥꯞꯇꯨ ꯊꯥꯡꯒꯠꯂꯒ ꯀꯣꯟꯊꯣꯡꯗꯨ ꯀꯥꯟꯁꯤꯟꯒꯦ ꯇꯧꯕꯒ ꯂꯝꯋꯥꯡꯒꯤ ꯍꯦꯛ ꯇꯨꯡꯗꯒꯤ ꯑꯃꯥꯏꯕ ꯇꯣꯝꯄꯣꯛꯅ ꯃꯥꯒꯤ ꯑꯃꯨꯕ ꯎꯠꯇꯨ ꯇꯤꯟꯃꯨ ꯂꯥꯏꯃꯨ ꯑꯣꯏꯔꯤꯕ ꯂꯝꯋꯥꯡꯗ ꯖ꯭ꯋꯥꯏ ꯂꯥꯎꯅ ꯆꯥꯏꯁꯤꯜꯂꯛꯏ ꯂꯝꯋꯥꯡꯒꯤ ꯃꯃꯥꯏ ꯑꯅꯤꯗꯨ ꯇꯣꯝꯄꯣꯛꯇ ꯐꯠ ꯐꯠ ꯂꯥꯎꯅ ꯌꯦꯡꯊꯣꯔꯛꯏ ꯇꯣꯝꯄꯣꯛꯇꯨ ꯂꯥꯏ ꯐꯠꯇꯕ ꯂꯝꯋꯥꯡꯒꯤ ꯃꯁꯛꯇꯨ ꯎꯕꯗ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯀꯔꯤ ꯁꯛꯇꯝꯅꯣ ꯃꯀꯣꯛ ꯑꯅꯤ ꯄꯥꯜꯂꯒ ꯃꯃꯤꯠꯅ ꯑꯃꯃꯝꯈꯛ ꯑꯣꯏꯕ ꯃꯀꯣꯛ ꯑꯣꯏꯗꯅ ꯃꯅꯥꯇꯣꯟ ꯄꯥꯜꯂꯒ ꯃꯀꯣꯛ ꯌꯦꯠꯇꯅ ꯃꯆꯤꯟꯕꯥꯟ ꯄꯥꯟꯕ ꯌꯦꯡꯕꯗ ꯑꯣꯟꯊꯣꯛꯅ ꯃꯔꯦꯡ ꯃꯔꯥꯡꯈ꯭ꯔꯦꯗ ꯂꯝꯋꯥꯡꯒꯤ ꯃꯃꯤꯠ ꯑꯅꯤꯗꯨ ꯇꯣꯝꯄꯣꯛꯇ ꯁꯥꯎꯅ ꯌꯦꯡꯂꯒ ꯃꯀꯣꯛ ꯑꯅꯤꯗꯨꯅ ꯑꯀꯤꯕ ꯈꯣꯟꯖꯦꯜꯗ ꯈꯣꯟꯖꯦꯜ ꯑꯅꯤ ꯊꯣꯛꯅ ꯅꯪ ꯑꯩꯉꯣꯟꯗ ꯌꯦꯠꯀꯅꯨ ꯑꯩꯁꯨ ꯅꯈꯣꯏꯗ ꯌꯦꯠꯂꯣꯏ ꯇꯥꯏꯕꯪ ꯃꯤꯒ ꯇꯤꯃꯨ ꯂꯩꯃꯨꯒ ꯌꯦꯠꯁꯤꯟꯅꯔꯣꯏꯁꯤ ꯀꯗꯥꯏ ꯑꯩꯒꯤ ꯂꯩꯊꯤ ꯄꯤꯌꯨ ꯑꯩꯒꯤ ꯁꯥꯟꯅꯄꯣꯠ ꯄꯤꯌꯨ ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕꯗꯣ ꯍꯥ ꯇꯥꯏꯕꯪ ꯃꯤꯒ ꯅꯪꯒ ꯌꯦꯠꯁꯤꯟꯅꯔꯣꯏꯁꯤ ꯍꯥꯏꯔꯒ ꯀꯔꯤꯒꯤ ꯑꯃꯨꯛ ꯇꯥꯏꯕꯪ ꯃꯤ ꯄꯤꯌꯨ ꯍꯥꯏꯔꯗꯤ ꯍꯥ ꯆꯤꯟꯊꯤꯕ ꯑꯣꯏꯗꯕ ꯉꯥꯡꯕ ꯂꯝꯋꯥꯡ ꯀꯧꯕ ꯐꯠꯇꯕ ꯂꯥꯏ ꯅꯪ ꯉꯁꯤꯗꯤ ꯑꯩꯒ ꯌꯦꯡꯅꯕ ꯇꯥꯔꯦꯗꯣ ꯑꯩꯗꯤ ꯅꯣꯏꯗ ꯌꯦꯠꯇꯦꯅ ꯅꯣꯏꯅ ꯑꯩꯒꯤ ꯂꯝꯂꯦꯝꯗ ꯌꯦꯠꯂꯔꯕꯅꯤ ꯑꯩꯕꯨ ꯍꯧꯗꯣꯛꯄꯤꯔꯕꯅꯤ ꯀꯥꯏꯍꯧꯕꯤꯔꯕꯅꯤꯅ ꯀꯗꯥꯏ ꯑꯩꯒꯤ ꯂꯥꯏꯗꯤ ꯄꯤꯌꯨ ꯏꯀꯥꯏ ꯈꯪꯗꯕ ꯐꯠꯇꯕ ꯂꯥꯏ ꯑꯃꯨꯛ ꯍꯥꯏꯕꯗ ꯋꯥꯈꯜ ꯇꯥꯎ ꯑꯩꯅꯁꯨ ꯍꯥꯏꯒꯦꯀꯣ ꯇꯤꯟꯃꯨ ꯂꯩꯃꯨ ꯐꯠꯇꯕꯒ ꯇꯥꯏꯕꯪ ꯃꯤꯒ
ꯁꯣꯛꯅ ꯁꯝꯅꯕ ꯌꯥꯗꯦ ꯈꯪꯉꯨ ꯆꯠꯂꯣ ꯅꯪꯒꯤ ꯂꯩꯐꯝꯗ ꯍꯟꯈ꯭ꯔꯣ ꯍꯦ ꯃꯇꯤꯛ ꯃꯌꯥꯏ ꯆꯦꯟꯕ ꯇꯥꯏꯕꯪ ꯃꯤ ꯑꯩꯒꯤ ꯁꯥꯟꯅꯄꯣꯠ ꯑꯗꯨꯈꯛ ꯂꯧꯕ ꯂꯥꯛꯄꯅꯤꯗꯣ ꯑꯩꯒꯤ ꯑꯄꯥꯝꯕ ꯂꯝꯕꯤꯗ ꯑꯌꯦꯠꯄ ꯄꯤꯒꯅꯨꯗꯣ ꯅꯠꯇ꯭ꯔꯕꯗꯤ ꯈꯨꯟꯈꯥ ꯈꯨꯟꯊꯛ ꯇꯥꯏꯕꯪ ꯃꯤ ꯑꯃꯠꯇ ꯇꯨꯝꯕ ꯌꯥꯔꯣꯏꯗꯣ ꯍꯦ ꯇꯥꯏꯕꯪ ꯃꯤ ꯇꯤꯟꯃꯨ ꯂꯥꯏꯃꯨ ꯑꯩꯒꯤ ꯂꯥꯏꯐꯥꯎ ꯇꯥꯖꯧꯗꯣ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯃꯤꯀꯞ ꯃꯤꯔꯥꯎꯈꯣꯜꯅ ꯅꯥꯀꯣꯡ ꯁꯤꯡꯖꯥ ꯌꯩꯒꯅꯤꯗꯣ ꯅꯣꯡꯃ ꯀꯥꯡꯗꯅ ꯃꯪꯐꯝꯗ ꯐꯤꯡꯒꯧ ꯁꯦꯠꯄ ꯇꯥꯏꯕꯪ ꯃꯤ ꯇꯣꯏꯅ ꯇꯤꯜꯂꯅꯤꯗꯣ ꯂꯥꯟꯅ ꯊꯧꯔꯝ ꯇꯣꯏꯔꯅꯤꯗꯣ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯅꯣꯡꯌꯥꯏ ꯀꯨꯟꯇꯥꯛ ꯂꯥꯟꯁꯤꯔꯅꯤꯗꯣ ꯃꯔꯝ ꯑꯁꯤꯅ ꯑꯩꯒꯤ ꯑꯄꯥꯝꯕ ꯄꯣꯠ ꯄꯤꯌꯨꯗꯣ ꯂꯝꯋꯥꯡꯒꯤ ꯂꯩꯄꯥꯎ ꯇꯥꯕꯗ ꯑꯃꯥꯏꯕ ꯇꯣꯝꯄꯣꯛꯇꯨ ꯍꯨꯃꯥꯡ ꯇꯞ ꯇꯞ ꯇꯥꯔꯛꯏ ꯃꯥꯡꯒꯣꯜꯗ ꯑꯃꯨꯛ ꯊꯣꯏꯕꯤ ꯁꯅꯥꯗꯨ ꯂꯥꯏ ꯐꯠꯇꯕ ꯂꯝꯋꯥꯡꯒꯤ ꯂꯩꯐꯥꯎꯗꯨ ꯇꯥꯕꯗ ꯃꯁꯥꯗꯨ ꯅꯤꯛꯄꯅ ꯂꯣꯏꯈ꯭ꯔꯦ ꯇꯣꯝꯄꯣꯛꯅ ꯀꯤꯗꯕ ꯁꯥꯔꯒ ꯍꯩ ꯑꯩꯒꯤ ꯂꯩꯐꯥꯎ ꯂꯩꯔꯣꯁꯨ ꯇꯥꯖꯧ ꯍꯩ ꯐꯠꯇꯕ ꯂꯥꯏ ꯇꯥꯏꯕꯪ ꯃꯤ ꯑꯃꯠꯇ ꯇꯤꯟꯃꯨ ꯂꯩꯃꯨ ꯅꯉꯣꯟꯗ ꯁꯤꯟꯅꯔꯣꯏꯍꯦ ꯍꯧꯖꯤꯛꯇꯒꯤ ꯍꯧꯅ ꯅꯪ ꯑꯩꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯌꯦꯡꯖꯍꯧꯔꯣꯍꯦ ꯈꯪꯖꯍꯧꯔꯣꯍꯦ ꯑꯃꯥꯏꯕ ꯇꯣꯝꯄꯣꯛꯇꯨ ꯃꯥꯒꯤ ꯈꯥꯎꯗꯒꯤ ꯎꯠ ꯑꯃꯨꯕꯗꯨ ꯈꯨꯗꯥꯞ ꯑꯃ ꯑꯃꯨꯛ ꯇꯥꯞ ꯂꯥꯎꯅ ꯄꯥꯏꯔꯒ ꯎꯠꯇꯨꯗ ꯌꯦꯡꯂꯒ ꯍꯩ ꯍꯥꯏꯕꯗꯤ ꯏꯄꯥꯅꯤꯗꯣ ꯍꯩꯌꯥ ꯍꯥꯏꯕꯗꯤ ꯏꯃꯥꯅꯤꯗꯣ ꯊꯥꯡꯖ ꯀꯧꯕ ꯅꯨꯃꯤꯠꯇꯤ ꯇꯥꯏꯕꯪꯄꯥꯟꯁꯤꯗ ꯂꯩꯕ ꯊꯋꯥꯏ ꯄꯥꯟꯕꯁꯤꯡ ꯁꯦꯝꯈꯤꯕꯅꯤꯗꯣ ꯃꯔꯝ ꯑꯁꯤꯅ ꯇꯤꯟꯃꯨ ꯂꯩ ꯐꯠꯇꯕ ꯑꯃꯠꯇꯅ ꯊꯋꯥꯏ ꯄꯥꯟꯕ ꯑꯃꯠꯇ ꯄꯨꯐꯗꯦꯗꯣ ꯂꯥꯏꯅꯤꯡꯊꯧ ꯂꯩꯃꯔꯦꯝꯕꯤꯒꯤ ꯈꯣꯡꯌꯥꯎ ꯐꯨꯜ ꯌꯥꯎꯔꯕ ꯎꯠꯁꯤꯅ ꯐꯠꯇ꯭ꯔꯕ ꯂꯩꯃꯨ ꯃꯍꯥꯛꯁꯦ ꯇꯥꯏꯕꯪ ꯃꯤꯒꯤ ꯃꯅꯥꯛ ꯌꯧꯕ ꯐꯥꯎꯕ ꯉꯝꯗꯕ ꯑꯣꯏꯍꯜꯂꯨ ꯍꯩ ꯍꯩ ꯍꯩꯌꯥ ꯁꯨ ꯑꯃꯥꯏꯕ ꯇꯣꯝꯄꯣꯛ ꯃꯁꯥꯗꯨ ꯐꯤꯕꯝ ꯍꯥꯏꯐꯦꯠ ꯁꯦꯝꯂꯒ ꯈꯣꯡꯐꯝ ꯆꯥꯅ ꯂꯦꯞꯂꯒ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯎꯠꯇꯨ ꯂꯝꯋꯥꯡ ꯍꯥꯏꯔꯤꯕ ꯋꯥꯡ ꯆꯥꯎꯔꯕ ꯂꯥꯏ ꯐꯠꯇꯕꯗꯨꯒꯤ ꯃꯁꯥ ꯊꯨꯡꯅꯕ ꯂꯥꯛꯇꯅ ꯂꯪꯁꯤꯟꯈꯤ ꯂꯝꯋꯥꯡꯒꯤ ꯃꯁꯥꯗꯨ ꯇꯣꯝꯄꯣꯛꯀꯤ ꯎꯠꯇꯨꯅ ꯊꯦꯡꯕꯗ ꯐꯠꯇꯕ ꯂꯝꯋꯥꯡꯒꯤ ꯃꯁꯥꯗꯨ ꯃꯩ ꯕ꯭ꯔꯪ ꯂꯥꯎꯅ ꯍꯧꯏ ꯂꯝꯋꯥꯡꯗꯨ ꯇꯥꯕꯗ ꯌꯥꯝꯅ ꯍꯩꯅꯗꯕ ꯈꯣꯟꯖꯦꯜ ꯑꯃꯗ ꯀꯟꯅ ꯈꯣꯡꯕꯣꯏ ꯂꯥꯎꯕꯣꯏ ꯇꯧꯏ ꯇꯥꯟꯖꯥꯗꯨꯗ ꯁꯣꯝꯗ ꯂꯩꯃꯇꯣꯟꯁꯨ ꯃꯁꯥꯗꯒꯤ ꯇꯤꯟꯃꯨ ꯂꯥꯏꯃꯨ ꯊꯣꯛꯈꯤꯕꯒꯨꯝ ꯃꯃꯤꯠ ꯈꯪꯄꯥꯡ ꯄꯥꯡꯂꯒ ꯀꯟꯅ ꯀꯟꯅ ꯀꯞꯂꯛꯏ ꯂꯝꯋꯥꯡꯁꯨ ꯊꯣꯡꯒꯥꯜꯗ ꯃꯥꯒꯤ ꯃꯀꯣꯛ ꯑꯅꯤꯗꯨꯅ ꯂꯥꯎꯕꯒꯤ ꯈꯣꯟꯖꯦꯜ ꯑꯅꯤꯗꯨꯅ ꯈꯨꯟꯈꯥ ꯈꯨꯟꯊꯛ ꯁꯤꯟꯕ ꯊꯨꯡꯅ ꯂꯝꯋꯥꯡꯒꯤ ꯈꯣꯟꯖꯦꯜꯅ ꯅꯤꯜꯂꯤ ꯊꯣꯏꯕꯤ ꯁꯅꯥꯗꯨ ꯌꯥꯝ ꯄꯥꯈꯠꯅ ꯏꯆꯦ ꯂꯩꯃꯇꯣꯟ ꯏꯃꯥꯕꯣꯛꯇꯨꯁꯨ ꯀꯩꯗꯧꯔꯤꯕꯖꯥꯠꯅꯣ ꯈꯪꯗꯦ ꯃꯌꯨꯝꯗ ꯆꯠꯈꯤꯕꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯇ꯭ꯔꯤꯃꯤ ꯂꯩꯃꯇꯣꯟꯗꯨ ꯂꯣꯡꯅ ꯍꯤꯞꯄꯒ ꯃꯁꯥꯗꯨ ꯌꯥꯝꯅ ꯋꯥꯕꯒꯨꯝ ꯊꯣꯏꯕꯤ ꯁꯅꯥꯗ ꯌꯦꯡꯂꯒ ꯍꯤꯛ ꯍꯤꯛ ꯀꯞꯂꯤ ꯂꯩꯃꯇꯣꯟꯒꯤ ꯍꯛꯆꯥꯡꯗꯒꯤ ꯇꯤꯟꯃꯨ ꯂꯩꯃꯨ ꯊꯣꯛꯈꯤꯕ ꯑꯗꯨꯗ ꯊꯣꯡꯒꯥꯜꯗ ꯂꯝꯋꯥꯡꯗꯨ ꯀꯟꯅ ꯈꯣꯡꯂꯒ ꯑꯃꯥꯏꯕ ꯇꯣꯝꯄꯣꯛꯇ ꯍꯦ ꯅꯪꯅ ꯑꯩꯒꯤ ꯁꯥꯟꯅꯄꯣꯠ ꯂꯧꯈ꯭ꯔꯕ ꯑꯩꯒꯤ ꯂꯥꯏꯗꯤ ꯃꯨꯟꯈ꯭ꯔꯕ ꯍꯦ ꯑꯃꯥꯏꯕ ꯅꯪ ꯋꯥꯖꯧꯗꯣ ꯃꯊꯣꯡ ꯊꯤꯡꯕ ꯅꯤꯛꯆꯧꯗꯣ ꯍꯦ ꯇꯤꯟꯃꯨ ꯂꯩꯃꯨ ꯑꯩꯒꯤ ꯌꯦꯛꯅꯕ ꯅꯪꯗꯤ ꯑꯩꯅ ꯁꯣꯏꯗꯅ ꯄꯨꯒꯅꯤꯗꯣ ꯂꯝꯋꯥꯡꯗꯨ ꯑꯃꯥꯏꯕ ꯇꯣꯝꯄꯣꯛ ꯇꯝꯅ ꯃꯀ꯭ꯂꯥꯞꯇꯨ ꯆꯥꯎꯀꯥꯟ ꯆꯥꯎꯀꯥꯟ ꯀꯥꯜꯂꯒ ꯆꯪꯁꯤꯜꯂꯛꯏ ꯑꯃꯥꯏꯕ ꯇꯣꯝꯄꯣꯛꯅ ꯍꯩ ꯅꯪꯅ ꯂꯧꯈꯤꯕꯗꯣ ꯑꯩꯅ ꯑꯃꯨꯛ ꯃꯨꯟꯕꯅꯤꯅꯦ ꯍꯩ ꯏꯀꯥꯏꯒꯤꯗꯤ ꯍꯥꯏꯗ꯭ꯔꯗꯅ ꯁꯥꯎꯕꯒꯁꯨ ꯇꯧꯖꯔꯤ ꯍꯦꯔꯥ ꯑꯗꯨꯗꯤ ꯎꯠꯁꯦ ꯑꯃꯨꯛꯀ ꯆꯥꯏꯁꯤꯟꯒꯦ ꯍꯩ ꯍꯩ ꯎꯠ ꯂꯪꯁꯤꯜꯂꯛꯀꯅꯨ ꯃꯩ ꯆꯥꯛꯂꯦ ꯍꯦ ꯇꯥꯏꯕꯪ ꯃꯤ ꯐꯠꯇꯕ ꯑꯩꯒꯤ ꯍꯛꯆꯥꯡ ꯃꯩꯅ ꯆꯥꯛꯂꯦ ꯑꯃꯥꯏꯕ ꯇꯣꯝꯄꯣꯛꯇ ꯁꯤꯡꯅꯕꯒꯤ ꯃꯍꯩꯅꯤ ꯃꯗꯨꯅꯤ ꯐꯪꯂꯤꯕꯗꯣ ꯆꯥꯏꯁꯤꯜꯂꯛꯈꯣꯔ ꯑꯃꯨꯛ ꯍꯥ ꯑꯩ ꯃꯩꯅ ꯆꯥꯛꯂꯦ ꯍꯛꯆꯥꯡ ꯌꯥꯝꯅ ꯁꯥꯔꯦ ꯑꯩ ꯋꯥꯔꯦ ꯇꯤꯟꯃꯨ ꯂꯥꯏꯃꯨ ꯂꯝꯋꯥꯡꯗꯨ ꯈꯣꯟꯖꯦꯜ ꯑꯅꯤ ꯊꯣꯛꯅ ꯂꯥꯎꯔꯒ ꯃꯁꯥꯗꯨ ꯃꯩ ꯆꯥꯛꯂꯒ ꯃꯩꯈꯨ ꯕꯪꯕꯪ ꯀꯥꯔꯒ ꯃꯈꯣꯡꯗꯨ ꯆꯥꯎꯀꯥꯟ ꯆꯥꯎꯀꯥꯟ ꯀꯥꯜꯂꯒ ꯀꯟꯅ ꯆꯦꯟꯈ꯭ꯔꯦ ꯑꯃꯥꯏꯕ ꯇꯣꯝꯄꯣꯛꯅ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤꯗꯤ ꯑꯩꯅ ꯉꯝꯂꯤ ꯍꯌꯦꯡꯅ ꯀꯅꯥꯅ ꯉꯝꯒꯗꯧꯔꯤꯕ ꯑꯃꯥꯏꯕ ꯇꯣꯝꯄꯣꯛꯇꯨ ꯂꯩꯃꯇꯣꯟꯒꯤ ꯃꯅꯥꯛꯇ ꯐꯝꯂꯒ ꯏꯕꯦꯝꯃ ꯅꯃꯥꯗꯣ ꯋꯥꯈꯜ ꯇꯥꯗꯦꯅꯦ ꯅꯄꯥꯗꯣ ꯀꯗꯥꯏꯗ ꯁꯤꯈꯤ ꯈꯪꯕ꯭ꯔꯥ ꯂꯝꯋꯥꯡ ꯍꯥꯏꯔꯤꯕ ꯈꯨꯜ ꯃꯇꯣꯟꯗ ꯂꯩꯕ ꯂꯝꯂꯦꯝ ꯑꯃ ꯂꯩꯕꯗꯣ ꯑꯗꯨꯗ ꯂꯝ ꯈꯣꯞꯄꯗ ꯍꯧꯖꯤꯛꯀꯤ ꯂꯥꯏꯗꯣ ꯑꯣꯛꯅꯔꯒ ꯁꯤꯈꯤꯕꯅꯤ ꯅꯄꯥꯗꯣ ꯑꯩꯅ ꯂꯥꯌꯦꯡꯕ ꯉꯝꯗꯕꯗꯒꯤ ꯁꯤꯈꯤꯕꯅꯤ ꯅꯃꯥꯒ ꯅꯄꯥꯒꯁꯦ ꯂꯝ ꯌꯥꯝ ꯆꯣꯞꯄꯤꯅꯤ ꯂꯝꯗ ꯆꯣꯞꯄ ꯃꯤ ꯑꯃꯠꯇ ꯃꯑꯣꯡ ꯃꯔꯤꯜ ꯇꯥꯅ ꯁꯤꯕ ꯌꯥꯎꯗꯕꯅꯤ ꯃꯁꯤ ꯅꯃꯥꯗ ꯍꯥꯏꯌꯨ ꯂꯩꯃꯇꯣꯟꯗꯨ ꯀꯞꯄꯒ ꯇꯣꯝꯄꯣꯛꯇ ꯏꯄꯨ ꯑꯩꯗꯤ ꯀꯩꯝ ꯈꯪꯗꯦ ꯏꯃꯥꯅ ꯑꯩꯈꯣꯏꯒꯤ ꯂꯝ ꯑꯃ ꯌꯦꯡꯂꯨꯁꯤ ꯍꯥꯏꯔꯒ ꯂꯝꯂꯦꯞꯇꯨꯗ ꯆꯪꯂꯨꯕ ꯅꯨꯃꯤꯠꯇꯒꯤ ꯑꯩꯗꯤ ꯋꯥꯈꯜ ꯑꯝꯇ ꯇꯥꯈꯤꯗ꯭ꯔꯦ
ꯊꯣꯏꯕꯤ ꯁꯅꯥꯅ ꯕꯥꯖꯤ ꯑꯗꯨ ꯋꯥꯗꯨꯗꯤ ꯏꯆꯦꯗ ꯍꯥꯏꯕꯒꯤ ꯃꯍꯨꯠ ꯏꯃꯥꯕꯣꯛꯇ ꯍꯥꯏꯌꯨ ꯉꯁꯤ ꯑꯁꯤ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯅꯤ ꯑꯌꯨꯛꯀꯤ ꯅꯨꯃꯤꯠꯁꯨ ꯊꯣꯛꯂꯛꯂꯦ ꯂꯩꯀꯥꯏꯒꯤ ꯅꯍꯥ ꯑꯃ ꯇꯣꯝꯄꯣꯛ ꯍꯣꯏꯗ ꯂꯥꯛꯏ ꯅꯍꯥꯗꯨꯅ ꯇꯣꯝꯄꯣꯛꯇ ꯏꯄꯨ ꯊꯣꯏꯕꯤ ꯁꯅꯥꯗꯨ ꯂꯩ ꯃꯇꯣꯟꯒꯤ ꯅꯥꯀꯜꯗ ꯇꯨꯝꯂꯝꯕꯗꯒꯤ ꯃꯃꯤꯠ ꯈꯪꯁꯤꯡ ꯁꯤꯡꯉꯤ ꯏꯕꯨꯡ ꯂꯝꯖꯤꯡꯕ ꯅꯠꯇ꯭ꯔꯣ ꯊꯣꯏꯕꯤ ꯁꯅꯥꯗꯨ ꯄꯨꯛ ꯍꯧꯒꯠꯂꯛꯂꯒ ꯆꯦꯟꯊꯣꯔꯛꯏ ꯊꯣꯏꯕꯤ ꯁꯅꯥꯒꯤ ꯋꯥꯈꯜ ꯆꯨꯝꯂꯝꯂꯦ ꯅꯍꯥꯗꯨ ꯂꯝꯖꯤꯡꯕ ꯑꯣꯏꯔꯝꯂꯦ ꯂꯝꯖꯤꯡꯕꯗꯨ ꯑꯃꯥꯏꯕ ꯇꯣꯝꯄꯣꯛꯀꯤ ꯇꯣꯝꯊꯤꯟ ꯉꯥꯜꯂꯤꯕ ꯃꯊꯣꯡ ꯊꯤꯡꯕ ꯉꯝꯕꯗ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯃꯁꯛ ꯃꯃꯤꯡ ꯆꯠꯂꯕ ꯄꯥꯈꯪ ꯅꯍꯥꯅꯤ ꯊꯣꯏꯕꯤ ꯁꯅꯥ ꯍꯣꯏꯗꯁꯨ ꯃꯇꯝ ꯀꯨꯏꯅ ꯂꯩꯔꯝꯕꯅ ꯊꯣꯏꯕꯤꯅꯁꯨ ꯂꯝꯖꯤꯡꯕꯕꯨ ꯄꯥꯝꯖꯈꯤꯕꯅꯤ ꯊꯣꯏꯕꯤ ꯁꯅꯥꯅ ꯂꯝꯖꯤꯡꯕꯗ ꯏꯕꯨꯡ ꯎꯗꯕ ꯀꯨꯏꯔꯦ ꯀꯔꯤꯅꯣ ꯊꯣꯏꯕꯤ ꯑꯁꯨꯛ ꯌꯥꯝ ꯅꯛꯄꯁꯦ ꯅꯪꯁꯨ ꯑꯩ ꯎꯅꯤꯡꯂꯗꯤ ꯌꯦꯡꯅꯤꯡꯂꯗꯤ ꯌꯨꯝꯗ ꯀꯣꯛ ꯂꯥꯛꯎ ꯌꯥꯗ꯭ꯔꯣ ꯏꯕꯨꯡ ꯑꯩꯗꯤ ꯅꯨꯄꯤꯅꯤ ꯅꯣꯏꯗ ꯂꯥꯛꯄ ꯌꯥꯔꯣꯏ ꯅꯪꯅ ꯑꯩ ꯄꯥꯝꯖꯔꯗꯤ ꯌꯦꯡꯕ ꯂꯥꯛꯆꯧ ꯍꯥꯏꯕꯅꯤ ꯄꯥꯝꯗ꯭ꯔ ꯇꯣ ꯑꯗꯣ ꯏꯄꯨꯗꯣ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯇꯧꯕꯅꯤ ꯑꯃꯨꯛꯇ ꯀꯧꯊꯣꯛꯄꯤꯔꯣ ꯍꯣꯏ ꯏꯕꯨꯡ ꯃꯊꯛꯇ ꯍꯥꯟꯅ ꯀꯥꯈꯠꯄꯤꯔꯛꯑꯣ ꯐꯝꯕ ꯌꯥꯕꯩ ꯇꯥꯟꯖꯥ ꯅꯠꯇ꯭ꯔꯦ ꯊꯣꯏꯕꯤ ꯏꯄꯨꯗꯣ ꯈꯔ ꯊꯨꯅ ꯑꯝꯇ ꯀꯧꯊꯣꯛꯄꯤꯔꯛꯑꯣ ꯊꯣꯏꯕꯤ ꯁꯅꯥꯗꯨ ꯂꯝꯖꯤꯡꯕꯗ ꯅꯣꯛꯃꯤ ꯌꯦꯡꯂꯝꯂꯒ ꯃꯄꯥ ꯀꯧꯊꯣꯛꯄ ꯆꯪꯈ꯭ꯔꯦ ꯑꯃꯥꯏꯕ ꯇꯣꯝꯄꯣꯛꯇꯨ ꯊꯣꯛꯂꯛꯏ ꯇꯣꯝꯄꯣꯛꯅ ꯂꯝꯖꯤꯡꯕ ꯅꯪꯗꯤ ꯎꯗꯕ ꯀꯨꯏꯔꯦꯗꯅ ꯑꯌꯨꯛꯁꯤꯗ ꯀꯔꯤ ꯂꯩꯔꯒꯦꯅ ꯍꯩ ꯏꯄꯨ ꯈꯨꯟꯈꯥꯔꯣꯝꯒꯤ ꯊꯣꯡ ꯋꯥꯡꯃꯗꯒꯤ ꯏꯃꯥꯕꯣꯛ ꯑꯁꯪꯕꯤꯗꯨ ꯁꯤꯔꯦ ꯇꯣꯝꯄꯣꯛꯇꯨ ꯂꯩ ꯃꯇꯣꯟꯗ ꯄꯥꯈꯠꯅ ꯌꯦꯡꯉꯤ ꯊꯣꯏꯕꯤ ꯁꯅꯥꯗꯨ ꯂꯝꯖꯤꯡꯕꯗ ꯄꯥꯈꯠꯅ ꯑꯃꯨꯛ ꯌꯦꯡꯂꯒ ꯂꯩ ꯃꯇꯣꯟꯗ ꯑꯃꯨꯛ ꯄꯥꯈꯠꯅ ꯌꯦꯡꯉꯤ ꯂꯩ ꯃꯇꯣꯟꯗꯨ ꯀꯟꯅ ꯀꯞꯈꯠꯂꯛꯏ ꯂꯝꯖꯤꯡꯕꯗꯨ ꯃꯥꯡꯒꯣꯜꯗ ꯆꯦꯟꯈꯠꯂꯛꯏ ꯂꯝꯖꯤꯡꯕꯅ ꯀꯔꯤꯅꯣ ꯏꯄꯨ ꯀꯔꯤ ꯇꯧꯔꯤ ꯊꯣꯏꯕꯤ ꯊꯣꯏꯕꯤꯒ ꯇꯣꯝꯄꯣꯛꯀ ꯋꯥ ꯉꯥꯡꯗꯦ ꯂꯩ ꯃꯇꯣꯟ ꯀꯞꯄ ꯀꯟꯅ ꯊꯦꯝꯂꯤ ꯂꯩ ꯃꯇꯣꯟꯅ ꯍꯣꯏ ꯏꯃꯥ ꯑꯩ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯀꯦ ꯑꯩ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯀꯦ ꯑꯩ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯀꯦ ꯑꯩ ꯊꯥꯗꯣꯛꯑꯣ ꯑꯩ ꯊꯥꯗꯣꯛꯑꯣ ꯊꯣꯏꯕꯤ ꯁꯅꯥꯗꯨ ꯂꯝꯖꯤꯡꯕꯗ ꯌꯥꯝ ꯁꯥꯎꯅ ꯌꯦꯡꯉꯤ ꯂꯝꯖꯤꯡꯕꯗꯤ ꯉꯛꯈ꯭ꯔꯦ ꯊꯣꯏꯕꯤ ꯁꯅꯥꯅ ꯂꯝꯖꯤꯡꯕꯗ ꯁꯥꯎꯅ ꯏꯕꯨꯡ ꯃꯐꯝ ꯃꯇꯝ ꯇꯥꯟꯖꯥ ꯈꯔꯁꯨ ꯈꯪꯕꯤꯕ ꯐꯩ ꯇꯣꯝꯄꯣꯛꯅ ꯊꯣꯏꯕꯤ ꯁꯅꯥꯗ ꯇꯞꯅ ꯏꯕꯦꯝꯃ ꯅꯕꯨꯡꯗꯤ ꯃꯗꯨ ꯀꯔꯤꯃꯠꯇ ꯈꯪꯖꯕ ꯅꯠꯇꯦ ꯃꯤꯅ ꯏꯀꯥꯏꯈꯤꯒꯗꯕ ꯃꯑꯣꯡ ꯎꯠꯀꯅꯨ ꯃꯁꯤ ꯃꯐꯝ ꯃꯇꯝ ꯈꯔꯁꯨ ꯌꯦꯡꯒꯗꯕꯅꯤ ꯃꯐꯝ ꯃꯇꯝ ꯍꯥꯏꯕꯗꯤ ꯀꯔꯤꯅꯣ ꯑꯩꯈꯣꯏꯗ ꯂꯩꯃꯇꯣꯟ ꯂꯩ ꯍꯥꯏꯕ ꯃꯥꯅ ꯈꯪꯕ ꯅꯠꯇꯦ ꯑꯗꯨ ꯑꯣꯏꯔꯒꯅ ꯃꯤ ꯑꯔꯥꯛꯄ ꯈꯨꯗꯤꯡ ꯂꯩꯃꯇꯣꯟꯁꯤ ꯑꯩꯈꯣꯏꯗ ꯂꯩꯌꯦꯅ ꯍꯥꯟꯅ ꯂꯣꯏꯅ ꯍꯥꯏꯍꯧꯕ ꯌꯥꯗ꯭ꯔꯣ ꯈꯪꯂꯨꯗꯕꯗꯒꯤ ꯄꯥꯎ ꯑꯁꯤ ꯇꯝꯂꯔꯤꯕꯅꯤ ꯅꯪꯒꯤ ꯑꯗꯨꯒꯨꯝꯕ ꯃꯤ ꯂꯣꯏꯅꯕ ꯍꯩꯇꯕ ꯑꯗꯨꯅꯅꯤ ꯂꯝꯖꯤꯡꯕꯅ ꯌꯨꯝꯁꯤꯗꯒꯤ ꯆꯠꯈꯤꯕꯗꯣ ꯀꯔꯤꯅꯣ ꯕꯥꯖꯤ ꯃꯥꯅ ꯑꯩꯒꯤ ꯊꯃꯣꯏ ꯃꯁꯛ ꯈꯪꯕꯤꯈꯤꯕ꯭ꯔꯣ ꯇꯣꯝꯄꯣꯛ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ ꯊꯣꯏꯕꯤ ꯁꯅꯥꯗꯨ ꯂꯝꯖꯤꯡꯕꯗ ꯁꯥꯎꯅ ꯑꯃꯨꯛ ꯌꯦꯡꯉꯤ ꯂꯝꯖꯤꯡꯕꯗ ꯇꯨꯃꯤꯟꯅ ꯊꯣꯛꯈ꯭ꯔꯦ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯅꯤ ꯂꯩꯃꯒꯤ ꯃꯃꯥꯗꯨ ꯄꯣꯠꯂꯣꯏꯅꯕꯒꯤ ꯃꯪꯗ ꯄꯨꯅꯕ ꯁꯦꯝ ꯁꯥꯔꯤ ꯈꯨꯜꯒꯤ ꯃꯤꯑꯣꯏ 50-60 ꯐꯤꯡꯒꯧ ꯁꯦꯠꯂꯒ ꯃꯪꯗ ꯆꯠꯅꯕ ꯁꯦꯝ ꯁꯥꯔꯒ ꯂꯥꯛꯅꯔꯤ ꯂꯝꯖꯤꯡꯕꯗꯨ ꯑꯃꯥꯏꯕ ꯇꯣꯝꯄꯣꯛꯀ ꯐꯝꯅ ꯇꯣꯝꯄꯣꯛꯇ ꯉꯔꯥꯡꯒꯤ ꯏꯄꯨ ꯑꯃꯗꯤ ꯂꯝꯋꯥꯡꯒꯤ ꯊꯧꯗꯣꯛꯇꯨꯅ ꯑꯣꯏꯕ ꯇꯥꯏ ꯏꯃꯥꯕꯣꯛ ꯑꯁꯪꯕꯤꯅ ꯊꯋꯥꯏ ꯂꯥꯟꯈ꯭ꯔꯤꯕꯁꯤ ꯋꯥꯔꯤꯁꯨ ꯈꯪꯂꯕꯅꯤꯅ ꯑꯩꯅ ꯊꯕꯛ ꯑꯃ ꯄꯥꯡꯊꯣꯛꯄ ꯇꯥꯔꯦ ꯑꯩꯅ ꯀꯔꯝꯕ ꯃꯑꯣꯡꯗ ꯃꯥꯡꯊꯣꯡ ꯊꯤꯡꯕꯒꯦ ꯍꯥꯏꯕꯗꯣ ꯏꯄꯨꯅ ꯌꯦꯡꯕꯤꯔꯣ ꯂꯥꯛꯄꯤꯔꯤꯕ ꯐꯤꯡꯒꯧ ꯁꯦꯠꯄ ꯃꯌꯥꯝ ꯐꯤꯖꯝ ꯑꯣꯏꯅ ꯂꯣꯏꯅ ꯍꯣꯡꯗꯣꯛꯂꯒ ꯑꯃꯨꯛ ꯂꯥꯛꯄꯤꯔꯣ ꯈꯨꯜ ꯑꯁꯤ ꯇꯤꯟꯃꯨ ꯂꯩꯃꯨꯅ ꯈꯨꯗꯨꯝ ꯆꯟꯈꯤꯒꯗꯧꯔꯦ ꯄꯣꯠꯂꯣꯏꯕꯗꯤ ꯂꯥꯏꯔꯗꯅ ꯃꯤꯁꯤ ꯍꯥꯏꯕ ꯐꯥꯎꯕ ꯇꯤꯟꯃꯨ ꯂꯩꯃꯨꯗ ꯈꯪꯍꯟꯕ ꯌꯥꯗꯦ ꯏꯄꯨ ꯇꯣꯝꯄꯣꯛꯀꯤ ꯎꯠꯀꯤ ꯈꯨꯠꯂꯥꯏꯗꯣ ꯑꯩꯉꯣꯟꯗ ꯁꯤꯟꯅꯕꯤꯌꯨ ꯃꯈꯥ ꯇꯥꯅ ꯃꯤꯁꯤ ꯃꯤꯅꯥ ꯊꯣꯛꯇ꯭ꯔꯤꯉꯩ ꯊꯕꯛ ꯈꯔ ꯄꯥꯏꯈꯠꯍꯧꯗꯕ ꯌꯥꯔꯣꯏꯗꯧꯔꯦ ꯂꯝꯂꯦꯝ ꯑꯗꯨꯗ ꯆꯠꯂꯒ ꯑꯩ ꯊꯕꯛ ꯇꯧꯗꯕ ꯌꯥꯔꯣꯏꯗꯧꯔꯦ ꯂꯩꯀꯥꯏꯒꯤ ꯍꯅꯨꯕ ꯑꯃꯅ ꯏꯕꯨꯡꯉꯣ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯒꯤ ꯃꯈꯣꯜꯗꯣ ꯀꯤꯅꯦ ꯅꯣꯏ ꯈꯨꯔꯥꯗꯤ ꯉꯔꯥꯡꯒꯤ ꯃꯈꯣꯜꯗꯣ ꯇꯥꯔꯨꯕꯗꯒꯤ ꯃꯈꯣꯡ ꯃꯈꯨꯠꯇꯣ ꯆꯤꯡꯂꯒ ꯂꯩꯍꯧꯔꯦꯅꯦ ꯑꯁꯪꯕꯤ ꯁꯤꯕꯒꯤ ꯅꯣꯡꯉꯥꯟꯕꯒ ꯈꯨꯜꯒꯤ ꯑꯉꯥꯡ ꯑꯃꯁꯨ ꯑꯍꯤꯡꯗ ꯁꯤꯔꯝꯃꯦ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯋꯥ ꯂꯥꯡꯅꯩ ꯈꯨꯜꯗꯨ ꯃꯤꯄꯥꯏꯕ ꯍꯧꯅꯔꯛꯂꯦ ꯂꯥꯏ ꯐꯠꯇꯕ ꯂꯝꯋꯥꯡꯅ ꯈꯨꯜ ꯑꯗꯨ ꯈꯨꯟꯇꯥꯛ ꯂꯥꯟꯁꯤꯍꯟꯒꯅꯤ ꯍꯥꯏꯔꯝꯕꯗꯨ ꯇꯁꯦꯡꯅ ꯊꯣꯛꯀꯗꯧꯔꯦ ꯍꯥꯏꯕ ꯇꯣꯝꯄꯣꯛꯅ ꯈꯪꯂꯦ
Numin humni marine haujinkre mi sibagi sang hengalakli. Nongma nungthil ama Tompok tu thonga wangmagi kurang makhongdu da phamlaga lamjingba lakpa ngairi. Ngaihak leiraga lamjingbadu khaw ma yalaga lai. Lamjingbadu kurau pami makhongda phamlaga Tompokta Kanadebu Lamlem madu chalaga tinmu laimudo hekta kokthuklusi aduga loisilasi. Maduna phani bungo. Tompok tu magi utki khulai yawba khawdu lamjingbada sinnai aduga makhoi anidu thaina mang oiramba lamlem oina leiramba tinmu laimu phattaba laifamdu tamna lai. Tompokna hojikti lamlem su yawrabanina tinmu laimu langwangdu karam haina kokthukani hai bungo. Ibu adu yam laibadubu lai phatabada kibase maini aduga hojiki oina mana uba pamase phingau setpa taibang mini. Lamjingbadu magi khawdagi phiangau bom putoraklaga masa pumba loina phingau se silli. Aduga anakpada tariba akangba uwa singdu khomjilaga mai thaba haurai. O khangle nang tawdoribado ai khangle kadai ai uttu piro maida khara hana umta saisinge. Ibu mai se hore numidang phawa thagadabani mai mulhan bayade. Kana khangni horen moi ni phu yang kai thoklakladi adudi thoklakloida kaiso lawang hairiba lai phatabasidi amakhakni. Lamjingbadu mai haugatna ibu aidi thoklakladi potana sengki dawbani. Hei ngoksina ganu lamjingba isa nupi phigi khalibani ko nangonda. Khoini bu hojikti magi wakalsu khanglabanina moi ani phagi tawna lamjingbaga ipugadu mamsilakpa ngairami. Ya changlakpagi kaujing harau sukhonglakpa haurakli. Numitsu chingna khumjingkre Tompokna ibungo khulaido khudap ani humda lama uwaingonda. Hoibu sisi khut hairake. Tompok tu lamjingmana hairakpu uttu yaringai lamjingbagi tungda maklak sangdrong sangba yanglen tenba makok ani panba langwang haibadu wapal maraktagi wasingdu haidoklaga thoklai. Tompokna hei ibo lai thule hei uttu chasilu hei. Lamjingbadu phatlawna laithoklaga uttu khudap ani pairaga amaiba Tompokna sonkiba lairona sonjillaga lamwangda laktan langsinki. Utsingdu lamwangi masa pumbada loina tairi aduga masadu mai brang haure. Lamwangdu kana khonglaga laurai. Hi huran chithiyaiba taibangmi lamda sopa taibangmi ngasidi noi anigi mangphang lamlem laironu masida oirodo. Lamjingbana khura sigi tingu laimusidi wayongangi masase mai thunam ta thadausi aduni ai dharibasisu utti chaisinba lepkanu. Lamjingbaga Tompokka punna phattaba lai lamwangduga mairakta lantengnabaga chap manakre. Mafamdu maina pumchak chakle lamlemdu maina pumchak chakle. Lamwang phattaba laidusu kana khonglaga masada chakli maidu makhuna kanthok-kanthokdana moi aniga lantengnarammi. Taibang miga lantengnaba ngamdraba lai phattaba lamwangdu Tompokka lamjingbagana namdana mai tharaga hatlammi. Nonga lamdai matamni Tompokka lamjingbagadu mamai mamit musuk mukhai lambida chatli. Tompokna hei ibungo aisu nang ubda kire nangsu ai ubda kiramani phibamse aduna pukri matiraga irujaraga yumda kakhisi. Adugini aina ipuda yingjisi kibagini ada pukri malai asida kumasi. Tompokka lamjingbagadu pukrida angang masadawna jom launa hekta laruga chongthai. Numisu thoklakle Tompokka lamjingbagadu mapisingdu pumcho soikai nok-noktana mayumda hankre. Asamna lai phattaba lamwangdu hatkraga khul asaubadu Tompokka lamjingbagana mahausagi punsida amuk hanjilhanduna nungaina laimina khirammi.